Good evening, everyone. Welcome back to my channel. Pothaminasi Kaminasi. Miying tabiribo kurimak hojek isamak mayam ga pambagi matung ina live stream da mayam ga unana bagi da mukta dom korang na ngai dona lere. Amati mayam ga wari watai ngak sana bagi tanja du ngasi su dum ominasi. Ngak sumaina tumam dai da mayam ga ngak unaduna wari watai sana bagi tanja sina koi ꯅꯨꯡꯉꯥꯏꯖꯕ ꯑꯃꯗꯤ ꯀꯥꯟꯅꯕ ꯈꯔ ꯂꯧꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯑꯗꯨꯃꯛ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯃꯛ ꯊꯝꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯗꯤ ꯑꯩꯅ ꯉꯥꯏꯖꯔꯤꯁꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯏꯍꯥꯛ ꯉꯥꯛꯇꯪ ꯑꯩꯈꯣꯏ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯑꯄꯦꯟ ꯄꯦꯟꯗ ꯑꯃꯗꯤ ꯑꯈꯪ ꯈꯪꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯍꯥꯡꯖꯔꯨꯕꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀ ꯀꯥꯟꯅꯃꯤꯟꯅꯕ ꯂꯧꯃꯤꯟꯅꯕ ꯑꯃꯗꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯏꯟꯖꯣꯏ ꯇꯧꯃꯤꯟꯅꯕ ꯈꯨꯗꯤꯡꯃꯛꯇꯨꯒꯤ ꯇꯥꯟꯖꯥꯗꯨ ꯉꯥꯏꯍꯥꯛ ꯂꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤꯅ ꯑꯗꯣꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯊꯝꯖꯒꯦ ꯑꯩ ꯉꯁꯤꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯃꯌꯥꯝꯗ ꯊꯝꯖꯈꯤꯕꯅꯤ ꯖꯁ 8:45 PM ꯃꯌꯥꯝꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯗ ꯑꯩ ꯊꯝꯖꯒꯅꯤ ꯍꯥꯏꯗꯨꯅ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯑꯩ ꯊꯦꯡꯂꯁꯨ ꯊꯦꯡꯅ ꯈꯔ ꯑꯗꯨꯃꯛ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯁꯤ ꯊꯥꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯦꯠꯂꯤꯁ 7:30 PM ꯇꯥꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅ ꯑꯗꯨꯗ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯗ ꯑꯩ ꯊꯝꯖꯈꯤꯕꯅꯤ ꯗꯦꯠ ꯃꯤꯟꯁ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯖꯒꯅꯤ ꯍꯥꯏꯗꯨꯅ ꯊꯝꯖꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯉꯁꯤ ꯊꯝꯕꯅꯦꯜꯗ ꯍꯥꯞꯆꯔꯤꯕꯗꯨ ꯑꯩ ꯏꯁꯥꯃꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣꯅꯤ ꯐ꯭ꯔꯣꯝ ꯗꯤ ꯁꯣꯔꯤ 2014ꯗ ꯂꯨꯍꯣꯡꯈꯤꯕ ꯑꯗꯨ ꯃꯇꯝꯒꯤ ꯀꯩꯅꯣꯗ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯈꯤꯕ ꯑꯗꯨꯒꯤ ꯂꯥꯟ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯊꯣꯛꯂꯛꯄꯒꯤ ꯑꯗꯣ ꯑꯩꯅ ꯁꯦꯞ ꯇꯧꯖꯍꯧꯔꯒ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯒꯤ ꯑꯣꯏꯅ ꯑꯩꯅ ꯃꯄꯨꯡ ꯑꯣꯏꯅ ꯃꯃꯥꯡꯗ ꯊꯥꯒꯠꯆꯈꯤꯕ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯒꯤ 16 ꯁꯨꯕ ꯑꯦꯄꯤꯁꯣꯗꯇ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯅ ꯋꯥꯍꯪ ꯍꯪꯕꯤꯔꯛꯈꯤꯕ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯈꯤꯕ ꯑꯃꯗꯤ ꯃꯦꯁꯦꯖ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯊꯥꯕꯤꯔꯛꯈꯤꯕ ꯇꯣꯄꯤꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡ 16 ꯁꯨꯕ ꯇꯥꯡꯀꯛ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯣꯏꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯕꯤꯔꯛꯄ ꯑꯃꯗꯤ ꯊꯥꯖꯕ ꯊꯝꯕꯤꯗꯨꯅ ꯑꯃꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯪ ꯑꯃꯗꯤ ꯃꯦꯁꯦꯖ ꯐꯤꯗꯕꯦꯛ ꯁꯖꯦꯁꯟ ꯀꯌꯥ ꯄꯤꯕꯤꯔꯛꯄ ꯉꯝꯈꯩ ꯂꯩꯇꯅ ꯑꯗꯣꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯨꯗꯤꯡꯃꯛꯄꯨ ꯂꯣꯏꯅꯅ ꯚꯤꯌꯨꯋꯔ ꯈꯨꯗꯤꯡꯃꯛꯄꯨ ꯄꯤ ꯀꯦ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯕ ꯍꯔꯥꯎꯖꯕ ꯐꯣꯡꯗꯣꯛꯆꯩ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛꯁꯤꯒꯤ ꯃꯔꯝꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯒꯤ 16 ꯁꯨꯕ ꯇꯥꯡꯀꯛ ꯑꯗꯨ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯂꯣꯏꯅ ꯄꯤꯖꯕ ꯑꯟꯁꯔ ꯄꯤꯖꯕ ꯉꯝꯖꯗ꯭ꯔꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯑꯆꯤꯟꯕ ꯀꯌꯥꯁꯤꯅ ꯉꯥꯏꯍꯥꯛ ꯑꯁꯪꯕ ꯃꯇꯝꯗ ꯁꯪꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖꯇꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯈꯔ ꯑꯗꯨꯃꯛ ꯑꯩ ꯐꯅꯌꯥꯝꯗꯤ ꯄꯤꯖꯔꯕꯅꯤ ꯑꯗꯨꯕꯨ ꯂꯥꯛꯄꯁꯨ ꯂꯦꯞꯇ꯭ꯔꯤ ꯃꯦꯁꯦꯖ ꯑꯗꯨꯃꯛ ꯂꯥꯛꯄ ꯂꯦꯞꯇ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯗꯨꯃꯛ ꯑꯩ ꯉꯁꯤꯗꯤ ꯑꯣꯜꯃꯣꯁ ꯑꯩ ꯐꯅꯌꯥꯝꯗꯤ ꯑꯗꯨꯃꯛ ꯄꯤꯖꯈ꯭ꯔꯕꯅꯤ ꯉꯁꯤꯁꯦ ꯂꯝꯕꯤ ꯆꯠꯅ ꯒꯥꯔꯤ ꯇꯣꯡꯅ ꯐꯣꯟꯁꯦ ꯃꯦꯠꯄ ꯂꯦꯞꯇꯦ ꯑꯩꯁꯤ ꯃꯌꯥꯝꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯗꯨꯃꯛ ꯄꯤꯅꯕ ꯍꯣꯠꯅꯖꯕꯅꯤ ꯄ꯭ꯂꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯌꯥꯝꯒꯤ ꯄꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯃꯌꯥꯝꯅ ꯈꯪꯅꯤꯡꯂꯤꯕ ꯍꯥꯏꯗꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯦꯁꯦꯖ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯄꯣꯡꯉꯦ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯆꯥꯎꯊꯣꯛꯑꯦ ꯀꯥꯏꯅ ꯈꯟꯈꯤꯗ꯭ꯔꯥ ꯃꯁꯤ ꯋꯥꯈꯜꯂꯣꯟ ꯁꯨꯝꯅ ꯈꯟꯕꯤꯈꯤꯗ꯭ꯔꯥ ꯑꯁꯤꯗꯅꯦ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯗꯤ ꯄ꯭ꯂꯤꯖ ꯑꯗꯨꯝꯇꯪꯗꯤ ꯇꯧꯕꯤꯒꯅꯨ ꯑꯗꯨꯝꯅꯗꯤ ꯈꯟꯕꯤꯒꯅꯨ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯈꯜꯂꯝꯃꯣꯏ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯈꯟꯕꯤꯔꯝꯃꯒꯁꯨ ꯈꯟꯕꯤꯒꯅꯨ ꯍꯥꯏꯖꯕꯅꯤ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛꯇꯨꯒꯤ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩ ꯑꯗꯨꯃꯛ ꯄꯤꯖꯅꯕꯒꯤ ꯃꯊꯪ ꯁꯦꯔꯦꯟ ꯕꯥꯏ ꯁꯦꯔꯦꯟ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯗꯨꯃꯛ ꯑꯩ ꯑꯗꯨꯃꯛ ꯄꯤꯖꯔꯛꯈꯤꯒꯅꯤ ꯑꯗꯨ ꯃꯔꯝꯗꯤ ꯑꯩꯅ ꯉꯁꯤ ꯊꯝꯅꯦꯜꯗ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣꯒ ꯍꯥꯞꯆꯔꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯈꯪꯍꯟꯖꯅꯤꯡꯕ ꯑꯃꯗꯤ ꯑꯩꯒꯤ
ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯌꯨꯝꯕꯥꯂꯣꯟꯒꯤ ꯂꯝꯖꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯌꯨꯝꯕꯥꯂꯣꯟꯒꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯇꯨꯔꯦꯟꯒꯤ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯦꯕꯨ ꯍꯥꯏꯅꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕ ꯀꯌꯥ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯃꯛ ꯃꯌꯥꯝꯗ ꯈꯪꯍꯟꯖꯕ ꯂꯣꯏꯅꯅ ꯑꯩꯅ ꯃꯌꯥꯝꯗ ꯃꯇꯝ ꯆꯥꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯕ ꯉꯝꯖꯗꯕꯒꯤ ꯃꯔꯝꯁꯨ ꯑꯃꯨꯛ ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯅꯤ나 ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯀꯌꯥꯁꯦ ꯅꯣꯡꯃꯒꯤ ꯇꯧꯗ ꯌꯥꯗꯕ ꯀꯌꯥ ꯑꯃ ꯂꯩꯕꯅꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯀꯌꯥ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯔꯤꯄ꯭ꯂꯥꯏꯁꯦ ꯐꯣꯟꯁꯤ 24 hour ꯑꯗꯨꯃꯛ ꯑꯩ ꯐꯣꯟ ꯄꯥꯏꯗꯅ ꯂꯩꯕ ꯌꯥꯕꯗꯤ ꯅꯠꯇꯕꯅꯤꯅ ꯑꯗꯨꯅ ꯑꯩ ꯉꯥꯏꯍꯥꯛ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯪꯕ ꯃꯇꯝꯗ ꯆꯠꯄ ꯈꯣꯠꯄꯁꯦ ꯐꯣꯟꯗ ꯑꯗꯨꯃꯛ ꯂꯣꯏꯅꯩ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯁꯦ ꯃꯌꯥꯝꯒꯤ ꯄꯦꯟꯗꯤꯡ ꯂꯩꯔꯤꯕ ꯃꯦꯁꯦꯖ ꯃꯌꯥꯝ ꯔꯤꯄ꯭ꯂꯥꯏ ꯄꯤꯕ ꯃꯌꯥꯝꯁꯤ ꯋꯥꯈꯜꯁꯦ ꯖꯒꯥ ꯑꯃ ꯆꯠꯂꯁꯨ ꯑꯃꯗ ꯆꯠꯂꯁꯨ ꯑꯗꯨꯃꯛ ꯂꯦꯞꯄ ꯅꯥꯏꯗꯦ ꯅꯠꯇꯦ ꯑꯗꯨꯃꯛ ꯄꯤꯖꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯊꯝꯅꯦꯜꯗ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯍꯥꯞꯆꯕꯒꯤ ꯃꯔꯝꯗꯤ ꯑꯩ ꯂꯨꯍꯣꯡꯉꯦ ꯍꯥꯏꯕꯁꯨ ꯈꯪꯍꯟꯖꯅꯤꯡꯕ ꯄ꯭ꯂꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯁꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯏꯕ ꯃꯌꯥꯝꯁꯦ ꯑꯩ ꯃꯇꯥꯡ ꯆꯥꯅ ꯄꯤꯕ ꯉꯝꯖꯗ꯭ꯔꯤꯁꯤ ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯅꯤꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯔꯁꯨ ꯇꯧꯗ ꯌꯥꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗ ꯑꯗꯨꯃꯛ ꯑꯩ ꯊꯝꯖꯔꯤꯗꯨꯅꯤ ꯍꯧꯖꯤꯛ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯁꯤꯗ ꯑꯩ ꯊꯝꯅꯦꯜꯗ ꯍꯥꯞꯆꯔꯒ ꯑꯃꯗꯤ ꯇꯣꯄꯤꯛꯇꯁꯨ ꯃꯇꯝ ꯆꯥꯅ ꯑꯩꯅ ꯃꯄꯨꯡ ꯑꯣꯏꯅ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡ ꯏꯄꯤꯁꯣꯠ 13ꯒꯤ ꯑꯩ 3 ꯍꯥꯏꯖꯈꯤ ꯃꯥꯜꯂꯤ ꯉꯁꯥꯏ ꯉꯥꯛꯄꯤꯒꯅꯤ ꯏꯄꯤꯁꯣꯠ 13ꯒꯤ ꯃꯦꯁꯦꯖ ꯃꯌꯥꯝꯗꯣ ꯑꯩ ꯃꯇꯥꯡ ꯆꯥꯅ ꯍꯟꯕ ꯉꯝꯗꯕꯗꯨꯒꯤ ꯃꯔꯝꯗ ꯃꯌꯥꯝꯒ ꯈꯪꯃꯤꯟꯅꯁꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯗꯨꯁꯨ ꯑꯗꯨꯃꯛ ꯍꯪꯕꯤꯔꯛꯄ ꯌꯥꯔꯒꯅꯤ ꯍꯥꯏꯕ ꯌꯥꯕ ꯇꯥꯟꯅꯕ ꯌꯥꯕ ꯑꯗꯨꯃꯛ ꯇꯥꯟꯅꯁꯤ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯊꯝꯖꯒꯦ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯈꯤꯇꯪ ꯋꯥꯠꯄꯒꯨꯝ ꯇꯧꯋꯤ ꯑꯗꯨꯃꯛ ꯊꯥꯕꯤꯔꯛꯑꯣ ꯌꯥꯔꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯊꯃꯣꯏꯗ ꯍꯥꯏꯅꯤꯡꯕ ꯂꯩꯔꯝꯕꯁꯤꯡꯗꯨꯗꯤ ꯑꯗꯨꯃꯛ ꯈꯔꯗꯤ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯃꯁꯨ ꯑꯗꯨꯝ ꯌꯦꯡꯖꯕ ꯅꯨꯃꯤꯗꯥꯡꯗ ꯌꯦꯡꯕ ꯌꯥꯕ ꯂꯥꯏꯔꯤꯛꯅꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯖꯤꯀꯦ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯁꯂꯥꯏꯒꯤ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯔꯤꯕ ꯌꯦꯛ ꯁꯂꯥꯏꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯩ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯈꯔ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯃꯄꯨꯡ ꯑꯣꯏꯅ ꯁꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯁꯥ ꯂꯥꯏ ꯍꯥꯏꯕꯅꯤ ꯑꯩꯈꯣই ꯃꯤꯑꯣꯏꯕꯒꯤ ꯍꯧꯔꯛꯐꯝ ꯃꯇꯝꯁꯦ ꯁꯥꯒꯤ ꯃꯇꯝ ꯂꯥꯏꯒꯤ ꯃꯇꯝ ꯑꯁꯤꯒꯤ ꯂꯥꯛꯄꯒꯤ ꯑꯗꯨꯒꯤ ꯈꯥꯏꯗꯣꯛꯄ ꯃꯈꯜ ꯈꯥꯏꯗꯣꯛꯄꯗꯨꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯌꯦꯛ ꯁꯂꯥꯏ ꯌꯦꯛ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯁꯥꯒꯩ ꯃꯌꯥꯝꯁꯤꯅ ꯄꯨꯜꯂꯒ ꯃꯥꯒꯤ ꯃꯔꯤ ꯊꯣꯛꯄ ꯑꯗꯨꯕꯨ ꯌꯦꯛ ꯍꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯣ ꯌꯦꯛꯁꯤ ꯃꯇꯝ ꯑꯃꯗ ꯌꯦꯛꯁꯦ ꯁꯨꯝꯅ ꯂꯩꯔꯝꯃꯦ ꯍꯥꯏ ꯌꯦꯛꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯌꯦꯛ ꯁꯂꯥꯏ ꯇꯔꯦꯠ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯁꯦ ꯃꯇꯝ ꯏꯍꯥꯟ ꯍꯥꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯑꯁꯦ 9 ꯊꯣꯛꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯌꯦꯛ 9 ꯊꯣꯛꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛꯇꯪ ꯑꯩ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯃꯉꯥꯡꯁꯤ ꯅꯤꯡꯊꯧꯖꯥ ꯁꯂꯥꯏꯒꯤ ꯀꯥꯡꯂꯨꯞ ꯉꯥꯛꯀꯅꯤ ꯍꯦꯛ ꯃꯉꯥꯡꯗ ꯇꯥꯕ ꯃꯈꯩꯁꯤ ꯅꯤꯡꯊꯧꯖꯥ ꯁꯂꯥꯏꯒꯤ ꯉꯥꯛꯀꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯂꯨꯋꯥꯡꯒꯤ ꯃꯊꯪꯗ ꯈꯨꯃꯟ ꯃꯊꯪꯗ ꯑꯉꯣꯝ ꯑꯗꯒꯤ ꯃꯣꯏꯔꯥꯡ ꯑꯗꯒꯤ ꯃꯣꯏꯔꯥꯡꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯈꯥꯕ ꯍꯥꯏꯅ ꯂꯩꯔꯝꯃꯤ 6 ꯁꯨꯕꯗ ꯑꯗꯒꯤ 8 ꯁꯨꯕꯗ ꯉꯥꯟꯕ ꯍꯥꯏꯅ ꯇꯣꯉꯥꯟ ꯂꯩꯔꯝꯃꯤ ꯑꯗꯒꯤ 9 ꯁꯨꯕꯗ ꯆꯦꯡꯂꯩ ꯍꯥꯏꯅ ꯂꯩꯔꯝꯃꯤ 10 ꯁꯨꯕꯗ ꯑꯗꯒꯤ ꯂꯩꯁꯥꯡꯊꯦꯝ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯄꯨꯟꯅ 9ꯅꯤ ꯑꯩ ꯑꯃꯨꯛꯇꯒ ꯍꯥꯏꯖꯒꯦ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯑꯉꯣꯝ ꯃꯣꯏꯔꯥꯡ ꯈꯥꯕ ꯉꯥꯟꯕ ꯆꯦꯡꯂꯩ ꯂꯩꯁꯥꯡꯊꯦꯝ ꯍꯥꯏꯅ ꯑꯁꯨꯝꯅ ꯂꯩꯔꯝꯕꯁꯤꯡꯁꯦ ꯃꯁꯤꯗꯒꯤ 8ꯁꯤ ꯀꯔꯝꯍꯥꯏꯅ ꯊꯣꯛꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗ ꯊꯝꯖꯒꯦꯕ 8 ꯊꯣꯛꯂꯛꯈꯤꯕꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯉꯥꯡꯁꯤꯃ ꯑꯗꯨꯃꯛ ꯂꯩꯖꯔꯦ ꯑꯗꯒꯤ ꯂꯨꯋꯥꯡ ꯂꯩꯖꯔꯦ ꯈꯨꯃꯟꯁꯨ ꯑꯗꯨꯝ ꯂꯩꯖꯔꯦ ꯑꯗꯒꯤ ꯑꯉꯣꯝ ꯑꯗꯨꯝ ꯂꯩꯖꯔꯦ ꯑꯗꯒꯤ ꯃꯣꯏꯔꯥꯡ ꯂꯩꯔꯦ ꯁꯦ ꯈꯥꯕꯒ ꯉꯥꯟꯕꯒ ꯍꯥꯏꯕ ꯇꯣꯉꯥꯟ ꯂꯩꯔꯝꯕꯁꯦ ꯈꯥꯕ ꯉꯥꯟꯕ ꯈꯥ ꯉꯥꯟꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦ ꯄꯨꯟꯁꯤꯜꯂꯒ ꯈꯥꯕ ꯉꯥꯟꯕ ꯍꯥꯏꯅ ꯂꯩꯔꯝꯕꯁꯦ ꯄꯨꯟꯁꯤꯜꯂꯒ ꯈꯥ ꯉꯥꯟꯕ ꯍꯥꯏꯅ ꯑꯃ ꯁꯦꯝꯈꯤꯑꯕ ꯑꯗꯒꯤ ꯈꯥ ꯉꯥꯟꯕ ꯍꯥꯏꯕꯁꯤꯗꯒꯤ ꯃꯊꯪꯗ ꯆꯦꯡꯂꯩꯒ ꯂꯩꯁꯥꯡꯊꯦꯝꯒꯁꯦ ꯄꯨꯟꯁꯤꯜꯂꯒ ꯁꯂꯥꯟ ꯂꯩꯁꯥꯡꯊꯦꯝ ꯍꯥꯏꯗꯨꯅ ꯑꯗꯨꯃꯥꯏꯅ ꯄꯨꯟꯁꯤꯜꯂꯒ ꯍꯧꯖꯤꯛꯁꯤ 8 ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ 8ꯁꯤ ꯂꯩꯔꯝꯃꯤ ꯑꯍꯥꯟꯕꯗ 9 ꯂꯩꯔꯝꯕꯁꯤ 9ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯤꯇꯩꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤ ꯃꯩꯇꯩꯁꯤꯒꯤ ꯑꯣꯏꯅ ꯌꯦꯛ 8 ꯍꯥꯏꯅ ꯂꯩꯔꯤꯁꯤꯡꯁꯦ ꯑꯗꯒꯤ ꯌꯦꯛ ꯁꯂꯥꯏꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ 8 ꯂꯩꯕꯁꯨ ꯍꯥꯟꯅꯗꯤ 9 ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯃꯛ ꯃꯌꯥꯝꯗ ꯊꯝꯖꯔꯤꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ
ꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ ꯑꯃꯗꯤ ꯃꯇꯝ ꯑꯃꯗꯒꯤ ꯆꯠꯅꯔꯛꯑꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯃꯇꯝꯗ ꯃꯩꯇꯩꯒꯤꯁꯤꯡꯅ ꯀꯔꯝꯕ ꯌꯦꯛꯅꯣ ꯀꯔꯝꯕ ꯌꯦꯛ ꯁꯂꯥꯏꯅꯣ ꯍꯥꯏꯅ ꯍꯥꯏꯅꯕꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯒꯧꯔꯤꯌꯥꯁꯤꯡꯒꯤ ꯑꯣꯏꯕ ꯈꯨꯗꯝꯃꯛ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯒꯣꯇ꯭ꯔ ꯍꯥꯏꯅ ꯍꯥꯏ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯃꯇꯝꯗ ꯀꯔꯤ ꯒꯣꯇ꯭ꯔꯅꯣ ꯀꯥꯏꯅ ꯍꯪꯅꯕꯁꯦ ꯃꯁꯤ ꯀꯔꯝꯕ ꯌꯦꯛꯇꯨꯒ ꯀꯔꯝꯕ ꯒꯣꯇ꯭ꯔꯒ ꯃꯥꯟꯅꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯑꯩ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯃꯤꯌꯥꯝ ꯑꯩꯒꯤ ꯁꯥꯎꯟꯁꯤ ꯐꯖꯅ ꯇꯥꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯝꯇꯪ ꯃꯦꯁꯦꯖ ꯑꯃꯇꯪ ꯈꯪꯍꯟꯕꯤꯔꯛꯑꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯃꯌꯥꯝꯅ ꯁꯦꯡꯅ ꯇꯥꯕꯤꯗ꯭ꯔꯒꯗꯤ ꯉꯁꯤ ꯀꯩꯅꯣꯁꯤꯁꯨ ꯈꯤꯇꯪ ꯃꯔꯨ ꯑꯣꯏꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛꯁꯦ ꯆꯨꯝꯅꯈꯛꯀꯤ ꯃꯌꯥꯝ ꯑꯩꯅ ꯇꯣꯄꯤꯛꯇ ꯊꯝꯅꯦꯜ ꯇꯣꯄꯤꯛꯇ ꯊꯝꯖꯔꯤꯗꯨꯗꯤ ꯆꯨꯝꯅꯈꯛꯀꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯅꯪꯖꯗꯕꯗꯨꯈꯛ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯍꯥꯏꯕꯒꯤ ꯃꯃꯤꯡꯗꯣ ꯑꯗꯨ ꯑꯣꯏꯅ ꯊꯣꯟꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯌꯥ ꯑꯃ ꯂꯩꯕꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤꯒꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝ ꯕ꯭ꯂꯣꯛꯁꯤꯗꯗꯤ ꯑꯩꯅ ꯌꯦꯛ ꯁꯂꯥꯏꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯑꯩ ꯊꯝꯖꯕꯅꯤ ꯍꯥꯎꯕꯤꯖꯝ ꯆꯥꯎꯕ ꯇꯥꯏ ꯐꯖꯅ ꯊꯦꯡꯛ ꯌꯨ ꯍꯥꯎꯕꯤꯖꯝ ꯆꯥꯎꯕ ꯁꯇꯤꯁ ꯀꯦ ꯅꯥꯏꯁ ꯚꯣꯏꯁ ꯊꯦꯡꯛ ꯌꯨ ꯁꯇꯤꯁ ꯑꯗꯒꯤ ꯆꯤꯇ꯭ꯔꯄꯤꯌꯥ ꯅꯍꯥꯛꯄꯝ ꯁꯦꯡꯉꯦ ꯐꯖꯅ ꯇꯥꯏ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯒꯤ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯕꯅꯤ ꯑꯩ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯖꯒꯦ ꯑꯩꯈꯣꯏ ꯍꯌꯦꯡ ꯂꯨꯍꯣꯡꯕꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯅꯤ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯒꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯇꯉꯥꯏ ꯐꯗꯅ ꯒꯧꯔꯤꯌꯥꯗ ꯍꯣꯡꯕ ꯀꯥꯡꯕꯨ ꯈꯔ ꯑꯃꯗꯤ ꯃꯩꯇꯩꯗ ꯍꯣꯡꯕꯁꯤꯡꯅ ꯃꯩꯇꯩꯒꯤꯗꯤ ꯀꯔꯤ ꯌꯦꯛꯅꯣꯅ ꯍꯥꯏꯔꯅꯤ ꯌꯦꯛꯁꯤꯒ ꯃꯥꯟꯅꯕ ꯒꯣꯇ꯭ꯔꯁꯤ ꯀꯔꯝꯕ ꯒꯣꯇ꯭ꯔ ꯂꯩ ꯍꯥꯏꯕꯗꯨ ꯑꯩ ꯑꯗꯨꯃꯛ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯍꯧ ꯑꯗꯨꯒ ꯏꯕꯤꯅꯤꯡꯕ ꯀꯌꯥꯁꯨ ꯑꯗꯨꯃꯛ ꯏꯕꯤꯍꯧꯕ ꯌꯥꯒꯅꯤ ꯑꯩꯁꯤ ꯇꯣꯉꯥꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯒꯗꯕꯁꯤ ꯍꯟꯗꯛ ꯂꯥꯛꯏꯕ ꯗꯦꯠ 6ꯇꯒꯤꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝꯁꯨ ꯑꯗꯨꯃꯛ ꯑꯣꯜꯃꯣꯁ ꯂꯣꯏꯔꯒꯅꯤ ꯄ꯭ꯂꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯁ꯭ꯀꯨꯜ ꯑꯦꯛꯖꯥꯝꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯁꯤ ꯉꯁꯤ ꯉꯔꯥꯡꯁꯦ ꯑꯩꯅ ꯅꯪꯗꯕꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯉꯔꯥꯡꯁꯨ ꯑꯩꯅ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝꯗ ꯊꯝꯖꯕꯗꯣ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯌꯨꯝꯃꯥꯂꯣꯟ ꯂꯝꯖꯤꯡꯒꯤ ꯏꯄꯤꯁꯣꯠ 13ꯗ ꯑꯉꯥꯡ ꯎꯅꯕ ꯉꯝꯃꯝꯗꯕ ꯀꯌꯥ ꯑꯃ ꯑꯉꯥꯡ ꯎꯅꯕ ꯉꯝꯕꯒꯤ ꯚꯤꯗꯤꯑꯣꯗꯨ ꯍꯦꯛ ꯊꯥꯒꯠꯂꯨꯕꯗꯒꯤ ꯃꯗꯨꯒꯤ ꯂꯥꯛꯄ ꯀꯃꯦꯟ ꯑꯗꯒꯤ ꯑꯗꯨꯒꯤ ꯂꯥꯛꯄ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯗꯒꯤ ꯐꯤꯗꯕꯦꯛ ꯁꯖꯦꯁꯟ ꯃꯌꯥꯝ ꯑꯗꯒꯤ ꯃꯌꯥꯝꯗꯨꯒꯤ ꯐꯨꯜꯐꯤꯜ ꯑꯣꯏꯅꯕ ꯄꯦꯟꯅꯕ ꯍꯣꯠꯅꯖꯕ ꯃꯇꯝꯗ ꯌꯨꯝꯗ ꯉꯥꯏꯍꯥꯛꯄꯨ ꯂꯩꯖꯕ ꯐꯪꯖꯗꯕ ꯑꯃꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝ ꯊꯥꯈꯤꯕꯁꯤꯡꯗꯨꯒꯤ ꯑꯟꯁꯥꯔ ꯁ꯭ꯀ꯭ꯔꯤꯞ ꯌꯦꯡꯖꯕ ꯐꯥꯎꯕ ꯑꯩ ꯅꯪꯖꯗ꯭ꯔꯤ ꯑꯗꯣ ꯑꯩ ꯑꯗꯨꯒꯤ ꯃꯇꯝꯁꯨ ꯇꯣꯉꯥꯟꯅ ꯁꯨꯝ ꯁꯦꯝꯖꯈꯤꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯁꯦꯝꯅꯤꯡꯕ ꯚꯤꯗꯤꯑꯣ ꯀꯌꯥꯁꯦ ꯁꯦꯝꯕ ꯅꯪꯗꯕ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕꯅ ꯍꯦꯜꯂꯝꯒꯗ꯭ꯔꯥ ꯑꯗꯒꯤ ꯏꯁꯥꯃꯛꯅꯁꯨ ꯈꯪꯍꯟꯖꯅꯤꯡꯕꯅ ꯍꯦꯟꯕ ꯀꯌꯥ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯁꯨꯝ ꯑꯗꯨꯝ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯨꯅ ꯊꯝꯖꯕꯅꯦ ꯑꯗꯨ ꯃꯔꯛ ꯊꯠꯅ ꯑꯝꯇꯪ ꯍꯥꯏꯖꯒꯦ ꯃꯤꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯁꯤꯗ ꯍꯧꯖꯤꯛꯁꯤ ꯂꯥꯏꯠ ꯅꯝꯕꯤꯕꯁꯨ ꯑꯗꯨꯃꯛ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯅꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯗꯣꯔꯤꯕꯅꯤ ꯂꯥꯏꯠꯁꯨ ꯅꯝꯕꯤꯌꯣ ꯑꯩ ꯌꯥꯝ ꯊꯃꯣꯏꯗ ꯌꯥꯝ ꯍꯔꯥꯎꯖꯒꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯥꯏꯠ 4ꯗꯒꯤ ꯍꯦꯟꯅ ꯅꯝꯕꯤꯗꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯤ ꯈꯤꯇꯪ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯇꯣꯄꯤꯛꯁꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯗ꯭ꯔꯕ ꯄꯦꯟꯗ꯭ꯔꯕ ꯀꯩꯅꯣ ꯈꯪꯖꯗ꯭ꯔꯦ ꯂꯥꯏꯠ ꯅꯝꯃꯒꯗꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯉꯥꯡꯖꯔꯤꯁꯦ ꯌꯥꯏ ꯍꯥꯏꯕꯗꯨ ꯁꯨꯝ ꯑꯩꯅ ꯈꯪꯖꯗꯣꯔꯤꯕꯅꯤ ꯏꯁꯥꯅ ꯋꯥꯈꯜꯗ ꯈꯟꯖꯕꯅꯤ ꯑꯣꯀꯦ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯇꯥꯡ ꯑꯃꯇꯪ ꯍꯧꯖꯤꯛꯀꯤ ꯒꯣꯇ꯭ꯔꯒꯤ ꯃꯇꯥꯡꯗꯣ ꯍꯥꯏꯖꯗ꯭ꯔꯤꯉꯩ ꯃꯇꯥꯡꯗ ꯑꯃꯨꯛꯀ ꯑꯩ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯑꯩ ꯒꯣꯇ꯭ꯔꯁꯦ ꯂꯥꯛꯆꯒꯦ ꯉꯁꯥꯏꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯖꯨꯝꯕꯥ ꯂꯝꯖꯤꯡ 13 ꯏꯄꯤꯁꯣꯠ 13ꯒꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯄꯣꯛꯇꯕꯗꯒꯤ ꯄꯣꯛꯂꯛꯄꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯊꯝꯕꯤꯔꯛꯄꯁꯤꯡꯗꯒꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯈꯣই ꯏꯁꯥꯃꯛ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯄꯣꯠꯊꯣꯛꯇꯣ ꯃꯌꯥꯝꯅ ꯀꯔꯤꯒꯤ ꯑꯗꯨ ꯊꯝꯕꯤꯔꯤꯅꯣꯅ ꯍꯪꯉꯛꯄ ꯀꯌꯥ ꯑꯃ ꯌꯥꯎꯏ ꯑꯃꯗꯤ ꯍꯥꯟꯅ ꯂꯥꯏꯇꯤꯡ ꯌꯥꯝ ꯇꯧꯔꯝꯃꯒ ꯁꯤꯒꯨꯝꯕ ꯀꯝꯄꯅꯤꯒꯤ ꯑꯃꯨꯛ ꯇꯧꯔꯛꯏ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯏ ꯀꯥꯡꯕꯨ ꯈꯔꯅ ꯑꯃꯨꯛ ꯂꯥꯏꯇꯤꯡꯒꯤꯇ ꯇꯧꯗꯨꯅ ꯂꯩ ꯑꯗꯩ ꯃꯇꯝꯁꯤꯒꯤ ꯀꯩꯅꯣꯁꯨ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯗꯨꯗꯒꯤ ꯑꯩ ꯑꯃꯁꯨ ꯂꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯖꯔꯦ ꯍꯥꯏꯔꯒ ꯇꯧꯖꯔꯀꯥꯟꯗ ꯌꯥꯅ ꯌꯥꯅꯕꯗꯨ ꯇꯧꯖꯩ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯎꯅꯕ ꯉꯝꯃꯝꯗꯕ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯂꯩꯔꯝꯗꯕ ꯑꯉꯥꯡ ꯄꯣꯛꯑꯝꯗꯕ ꯀꯌꯥ ꯑꯗꯨꯕꯨ ꯑꯉꯥꯡ ꯄꯣꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯩꯅ ꯏꯁꯥꯃꯛꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯍꯧꯅ ꯆꯥꯡꯌꯦꯡ ꯇꯧꯔꯦ ꯍꯥꯏꯔꯒ ꯂꯥꯏꯇꯤꯡꯒꯤꯁꯨ ꯂꯩꯕꯗꯤ ꯑꯗꯨꯃꯛ ꯃꯌꯥꯝꯅ ꯇꯥꯟꯅꯕ ꯌꯥꯕꯁꯨ ꯑꯗꯨꯃꯛ ꯇꯥꯟꯅꯁꯤ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯨꯗꯤ ꯍꯧꯖꯤꯛꯐꯥꯎ ꯌꯦꯡꯉꯛꯄꯗ ꯑꯣꯜꯃꯣꯁ 100%ꯁꯤ ꯂꯣꯏꯅ ꯁꯛꯁꯦꯁ ꯑꯣꯏꯕꯒꯤ ꯄꯣꯠ ꯑꯃ ꯆꯍꯤ 1.5 ꯁꯨꯞꯅ ꯃꯌꯥꯝꯅ ꯆꯥꯡꯌꯦꯡ ꯇꯧꯔꯛꯄ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕꯗꯨꯁꯨ ꯀꯝꯄꯅꯤꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝ ꯀꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯤ ꯑꯗꯨꯒꯤ ꯀꯝꯄꯅꯤꯗꯣ ꯁ꯭ꯋꯤꯖꯔꯂꯦꯟꯗ
ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯣꯏꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯑꯒ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯁꯤꯒꯤ ꯑꯣꯐꯤꯁꯁꯤ ꯍꯧꯖꯤꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯪꯒꯥꯔꯒꯗꯕ ꯃꯅꯤꯄꯨꯔꯗ ꯍꯥꯡꯉꯤꯅꯤ ꯑꯣꯐꯤꯁꯁꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁꯁꯦ ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯗꯗꯥ ꯑꯩ ꯂꯥꯛꯑꯦ ꯊꯦꯡꯛ ꯌꯨ ꯅꯥꯏꯁ ꯇꯨ ꯃꯤꯠ ꯌꯨ ꯆꯟꯊꯣꯏꯕꯤ ꯑꯣꯀꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯗꯨ ꯌꯥꯝ ꯌꯥꯎꯕꯗꯁꯨ ꯌꯥꯝ ꯀꯥꯟꯅꯒꯗꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯂꯩꯔꯝꯃꯤꯕ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯗꯣ ꯗꯤꯇꯦꯜꯗꯨꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯑꯩ ꯁꯝꯖꯤꯟꯅ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯇꯥꯕꯤꯅꯤꯡꯗꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯀꯝꯄꯅꯤ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯀꯝꯄꯅꯤꯁꯤ ꯌꯥꯝꯅ ꯃꯌꯥꯝꯅ ꯌꯥꯝ ꯀꯩꯅꯣꯝ ꯈꯟꯅꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗꯤ ꯗꯗꯥ ꯆꯥꯛ ꯆꯥꯔꯕꯣ ꯑꯣꯀꯦ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯆꯥꯛ ꯆꯥꯔꯦ ꯆꯥꯛ ꯌꯥꯝ ꯉꯟꯅ ꯆꯥꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯗꯗꯤ ꯗꯔꯀꯥꯔ ꯂꯩꯕ ꯏꯁꯥꯒꯤ ꯑꯦꯅꯤ ꯑꯅꯥꯕ ꯂꯩꯕꯗꯨ ꯀꯔꯤ ꯂꯩꯒꯦ ꯀꯔꯤ ꯂꯩꯒꯦꯗꯨ ꯇꯥꯟꯅꯕ ꯌꯥꯕ ꯑꯗꯨꯝ ꯂꯥꯏ ꯇꯤꯟꯒꯤꯕꯨ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔꯣ ꯑꯗꯨꯝ ꯇꯥꯟꯅꯕ ꯌꯥꯕꯗꯨ ꯑꯗꯨꯃꯛ ꯇꯥꯟꯅꯁꯤ ꯑꯗꯨꯒ ꯑꯩꯅ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯍꯩꯔꯦ ꯍꯥꯏꯖꯕꯗꯤ ꯅꯠꯆꯗꯦ ꯑꯩ ꯃꯁꯤ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯑꯗꯨꯝ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯕ ꯌꯥꯕ ꯏꯁꯣꯔ ꯈꯨꯔꯨꯝꯃꯒ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯍꯥꯏꯕꯁꯤꯗꯤ ꯀꯥꯎꯕꯤꯅꯨ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯃꯌꯥꯝꯗꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯗꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔ ꯍꯥꯏꯕꯁꯦ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯏꯁꯣꯔ ꯀꯗꯥꯏꯕꯨ ꯀꯧꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯍꯥꯏꯁꯤ ꯑꯩꯈꯣꯏꯗ ꯌꯥꯎꯔꯤꯕꯅꯤ ꯏꯁꯣꯔ ꯑꯩꯈꯣꯏꯗ ꯌꯥꯎꯔꯤꯕꯅ ꯀꯔꯝꯅ ꯌꯥꯎꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯥꯗ꯭ꯔꯤꯌꯦ ꯚꯦꯔꯤ ꯌꯨꯁꯐꯨꯜ ꯊꯦꯡꯛ ꯌꯨ ꯁꯇꯤꯁ ꯗꯗꯥ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯥꯏꯕꯅꯦ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯍꯥꯏꯖꯈ꯭ꯔꯦ ꯆꯟꯊꯣꯏꯕꯤ ꯑꯗꯒꯤ ꯗꯗꯥ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯨꯝꯖꯈ꯭ꯔꯦ ꯀꯔꯝꯕ ꯄꯥꯎꯈꯨꯝꯅꯣ ꯉꯔꯥꯡꯒꯤ ꯄꯥꯎꯈꯨꯝ ꯄꯦꯟꯗꯤꯡ ꯂꯩꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯃꯁꯨ ꯁꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩꯗꯤ ꯌꯥꯔꯒꯗꯤ ꯑꯃꯨꯛ ꯃꯣꯔꯅꯤꯡꯁꯤ ꯀꯩꯅꯣꯁꯤꯗ ꯐꯣꯟꯁꯦ ꯌꯥꯝ ꯇꯧꯅꯔꯒ ꯑꯩ ꯍꯥꯏꯕ ꯌꯥꯕ ꯈꯔꯗꯤ ꯑꯗꯨꯝ ꯍꯥꯏꯖꯈꯤꯕꯅꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯔꯝꯕꯗꯣ ꯌꯦꯁ ꯏꯁꯣꯔ ꯍꯥꯏꯕ ꯏꯁꯣꯔꯁꯦ ꯏꯁꯣꯔ ꯀꯗꯥꯏꯕꯨ ꯀꯧꯏ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤ ꯑꯃꯨꯛꯇꯪ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯏ ꯆꯦꯜꯂꯤ ꯏ ꯆꯦꯜꯂꯤꯕ ꯃꯈꯩ ꯁꯣꯔ ꯍꯣꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯏꯒ ꯁꯣꯔꯒ ꯄꯨꯟꯁꯤꯟꯅꯕꯁꯤꯕꯨ ꯏꯁꯣꯔ ꯍꯥꯏꯕꯅꯦ ꯏꯒ ꯁꯣꯔꯒꯁꯤꯕꯨ ꯍꯦꯛ ꯂꯥꯞꯊꯣꯛꯅꯈ꯭ꯔꯕ ꯏꯁꯣꯔ ꯂꯩꯇ꯭ꯔꯦ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯁꯣꯔ ꯂꯩꯇ꯭ꯔꯦ ꯃꯁꯤ ꯑꯩ ꯊꯝꯖꯒꯦ ꯃꯗꯨꯅ ꯏꯁꯣꯔ ꯑꯁꯤ ꯀꯗꯥꯏꯕꯨ ꯀꯧꯕꯒꯦ ꯍꯥꯏꯔꯕꯗꯤ ꯏꯁꯣꯔ ꯑꯁꯤ ꯏꯒ ꯁꯣꯔꯒ ꯄꯨꯜꯂꯒ ꯂꯩꯔꯤꯕ ꯃꯐꯝꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯑꯩꯒꯤꯗꯃꯛ ꯂꯩꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯑꯩꯗꯤ ꯇꯥꯍꯧꯗ꯭ꯔꯦ ꯁꯣꯝꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯦ ꯑꯣꯀꯦ ꯀꯩꯁꯥꯝ ꯍꯧꯖꯤꯛ ꯑꯩ ꯑꯗꯨꯝ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯕꯅꯦ ꯀꯩꯁꯥꯝ ꯆꯟꯊꯣꯏꯕꯤ ꯑꯩ ꯄꯥꯎꯈꯨꯝ ꯂꯣꯏꯅ ꯄꯤꯖꯈ꯭ꯔꯕꯅꯦ ꯀꯣ ꯉꯁꯥꯏꯒꯤ ꯃꯃꯥꯡꯒꯤ ꯄꯥꯎꯈꯨꯝꯁꯨ ꯑꯗꯨꯝ ꯄꯤꯖꯈ꯭ꯔꯕꯅꯦ ꯏꯆꯟ ꯆꯥꯛ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯃ ꯍꯥꯏꯖꯔꯦ ꯆꯥꯛ ꯆꯥꯔꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯆꯥꯔꯦ ꯍꯥꯏꯖꯔꯕꯅꯦ ꯌꯥꯝ ꯉꯟꯅ ꯆꯥꯖꯔꯕ ꯌꯥꯝ ꯉꯟꯅ ꯆꯥꯖꯔꯒ ꯑꯗꯨꯃꯛ ꯃꯌꯥꯝꯒ ꯎꯅꯅꯕ ꯑꯩ ꯌꯥꯝ ꯀꯟꯅ ꯉꯟꯅ ꯁꯤꯟꯖꯕꯅꯤ ꯉꯁꯤꯗꯤ ꯊꯕꯛꯁꯨ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯑꯗꯨꯒ ꯃꯄꯨꯡ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯏꯁꯣꯔ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯈꯪꯕꯤꯔꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯡꯖꯔꯤꯕ ꯃꯌꯥꯝꯗ ꯂꯥꯏꯐ ꯑꯣꯏꯅ ꯉꯥꯡꯕ ꯍꯥꯏꯁꯤ ꯌꯥꯝ ꯂꯨꯈ꯭ꯔꯕ ꯌꯥꯠꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯉꯥꯡꯖꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯌꯥꯝ ꯈꯪ ꯍꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯕꯤꯔꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯣꯀꯦ ꯍꯥꯎꯕꯤꯖꯝ ꯆꯥꯎꯕ ꯏꯁꯣꯔꯒꯤ ꯗꯤꯐꯤꯅꯤꯁꯟꯗꯣ ꯌꯥꯝ ꯐꯖꯩ ꯃꯈꯥ ꯇꯥꯕꯤꯌꯨ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯍꯥꯎꯕꯤꯖꯝ ꯆꯥꯎꯕ ꯑꯗꯨꯅꯦ ꯏꯁꯣꯔ ꯑꯁꯦꯡꯕ ꯋꯥꯍꯟꯊꯣꯛꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯏꯁꯣꯔ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯚꯦꯔꯤ ꯅꯥꯏꯁ ꯊꯦꯡꯛ ꯌꯨ ꯁꯇꯤꯁ ꯊꯦꯡꯛ ꯌꯨ ꯋꯥꯟꯁ ꯑꯒꯦꯟ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯁ ꯑꯣꯀꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯏꯁꯇꯦꯞ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯏꯁꯣꯔꯕꯨ ꯀꯥꯎꯗꯕ ꯇꯥꯏ ꯏꯁꯣꯔ ꯀꯥꯎꯗ꯭ꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯃꯐꯝꯗ ꯏꯁꯣꯔ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯈꯤꯕ ꯇꯥꯔꯒꯗꯤ ꯏꯒ ꯁꯣꯔꯒ ꯂꯥꯞꯊꯣꯛꯅꯈꯤꯕ ꯌꯥꯏ ꯃꯇꯝꯗꯨꯗ ꯑꯩꯒꯤꯗꯃꯛ ꯏꯁꯣꯔ ꯂꯩꯈꯤꯗꯕ ꯌꯥꯏ ꯃꯁꯤꯇꯪ ꯆꯦꯠꯅ ꯊꯝꯕꯤꯌꯣ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯝꯕꯤꯌꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯤ
ꯑꯩꯈꯣꯏ ꯏꯁꯣꯔꯕꯨ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯕ ꯑꯩꯒꯤ ꯏꯁꯣꯔꯁꯤꯕꯨ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯅ ꯆꯦꯠꯅ ꯅꯨꯡꯁꯤꯅ ꯊꯝꯂꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯑꯩꯕꯨ ꯑꯗꯨꯃꯛ ꯅꯥꯎꯀꯣꯜꯂꯒ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯐꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯒꯤ ꯏꯒ ꯁꯣꯔꯒꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯀꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯐꯩꯅ ꯐꯠꯇꯦꯅ ꯑꯗꯨ ꯇꯧꯔꯨꯅꯣ ꯑꯗꯨ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯤ ꯃꯥꯅꯗꯤ ꯂꯣꯏꯅ ꯇꯥꯛꯄꯤꯔꯛꯑꯦꯕ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯅ ꯂꯧꯕꯤꯗꯕꯒꯤ ꯋꯥꯅꯤ ꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯅꯨꯡꯁꯤꯕ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯊꯥꯖꯕ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯥꯒꯤ ꯂꯩꯔꯤꯕ ꯏꯁꯣꯔꯁꯤꯕꯨ ꯆꯦꯠꯅ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯊꯥꯒꯣꯜꯂꯒ ꯊꯝꯕꯤꯌꯨ ꯏꯁꯣꯔꯕꯨ ꯐꯖꯅ ꯂꯥꯠꯄꯤꯌꯨ ꯏꯁꯣꯔ ꯂꯥꯠꯄ ꯍꯥꯏꯁꯦ ꯑꯩ ꯏꯁꯥ ꯂꯥꯠꯄꯅꯤ ꯏꯁꯥ ꯂꯥꯠꯄ ꯍꯥꯏꯕꯁꯤ ꯏꯁꯣꯔ ꯂꯥꯠꯄꯅꯤ ꯏꯁꯣꯔ ꯂꯥꯠꯄ ꯍꯥꯏꯕꯁꯤ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯍꯥꯏꯁꯦ ꯑꯩ ꯏꯁꯥ ꯈꯨꯔꯨꯝꯕꯅꯤ ꯍꯥꯏꯕꯁꯤꯃ ꯇꯝꯖꯒꯦ ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ ꯏꯆꯟ ꯀꯩꯁꯥꯝꯊꯣꯏꯕꯤꯒꯤ ꯄꯥꯍꯧꯗ꯭ꯔꯗꯤ ꯋꯥꯔꯧꯗꯣꯏꯅꯦ ꯏꯆꯟ ꯊꯣꯏꯕꯤꯁꯦ ꯑꯣꯀꯦ ꯑꯩ ꯑꯝꯇꯒ ꯌꯦꯡꯖꯒꯦ ꯑꯣꯀே ꯑꯗꯨꯗ ꯔꯥꯁꯤ ꯁꯤꯡꯍ ꯉꯥꯛꯇꯅꯤ ꯆꯥꯟꯅꯗ꯭ꯔꯥ ꯔꯥꯁꯤ ꯃꯥꯟꯅꯕ ꯏꯆꯟ ꯊꯣꯏꯕꯤ ꯌꯥꯝꯅ ꯆꯥꯟꯅꯩ ꯌꯥꯝ ꯆꯥꯟꯅꯩ ꯔꯥꯁꯤ ꯃꯥꯟꯅꯕꯗꯣ ꯁꯤꯃ ꯊꯝꯖꯒꯦ ꯑꯣꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯊꯝꯖꯔꯝꯕ ꯏꯁꯣꯔꯒꯤ ꯃꯇꯥꯡꯗꯣ ꯃꯌꯥꯝꯅ ꯈꯤꯇꯪ ꯂꯧꯁꯤꯟꯕꯤꯕ ꯉꯝꯕꯤꯕ꯭ꯔꯥ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯊꯥꯒꯣꯟꯅꯅ ꯊꯝꯕꯤꯌꯨ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯈꯨꯔꯨꯝꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯥꯕꯨ ꯈꯨꯔꯨꯝꯕꯤꯌꯨ ꯑꯩ ꯏꯁꯥꯒꯤ ꯍꯛꯆꯥꯡꯁꯤ ꯐꯖꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯌꯨ ꯏꯒ ꯁꯣꯔꯒꯁꯤ ꯂꯥꯞꯊꯣꯛꯈꯤꯗꯅꯕ ꯆꯦꯠꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯅꯕ ꯊꯝꯕꯤꯌꯨ ꯍꯥꯏꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯖꯤꯛꯇꯪ ꯃꯣꯗꯔꯅꯥꯏꯁ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯑꯃꯨꯛ ꯑꯩ ꯄꯨꯁꯤꯟꯖꯔꯛꯀꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯏꯁꯃꯥꯔꯠ ꯐꯣꯟ ꯑꯃ ꯄꯥꯏꯅꯩ ꯏꯁꯃꯥꯔꯠ ꯐꯣꯟ ꯄꯥꯏ ꯀꯔꯤꯒꯤꯗꯃꯛꯇ ꯏꯁꯃꯥꯔꯠ ꯍꯥꯏꯔꯤꯅꯣ ꯌꯥꯝ ꯏꯁꯃꯥꯔꯠ ꯑꯣꯏꯕꯒꯤꯗꯃꯛꯇ ꯏꯁꯃꯥꯔꯠ ꯐꯣꯟ ꯍꯥꯏꯕꯅꯦ ꯑꯗꯨ ꯑꯩꯅ ꯏꯁꯃꯥꯔꯠ ꯐꯣꯟꯁꯦ ꯑꯩꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯦ ꯑꯗꯣ ꯑꯩꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯄꯣꯠꯁꯤ ꯏꯁꯃꯥꯔꯠ ꯑꯣꯏꯕ ꯄꯣꯠꯅꯤ ꯏꯁꯃꯥꯔꯠ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯔꯒ ꯑꯩꯅ ꯏꯁꯃꯥꯔꯠ ꯑꯣꯏꯗ꯭ꯔꯒꯗꯤ ꯏꯁꯃꯥꯔꯠ ꯐꯣꯟ ꯄꯥꯏꯔꯨꯕꯒꯤ ꯀꯔꯤ ꯚꯦꯂꯨ ꯂꯩ ꯃꯁꯤꯃ ꯑꯩ ꯊꯝꯖꯒꯦꯕ ꯃꯔꯝ ꯑꯗꯨꯅ ꯕꯤ ꯑꯦ ꯏꯁꯃꯥꯔꯠ ꯑꯩꯈꯣꯏꯁꯨ ꯏꯁꯃꯥꯔꯠ ꯑꯣꯏꯕ ꯗꯔꯀꯥꯔ ꯂꯩ ꯏꯁꯃꯥꯔꯠ ꯐꯣꯟ ꯄꯥꯏꯔꯗꯤ ꯑꯩꯁꯨ ꯏꯁꯃꯥꯔꯠ ꯑꯣꯏꯒꯗꯕ ꯑꯩ ꯏꯁꯃꯥꯔꯠ ꯑꯣꯏꯕ ꯃꯤꯟꯁ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯦꯛꯇꯤꯚ ꯑꯣꯏꯒꯗꯕ ꯑꯩ ꯏꯁꯥꯁꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯒꯗꯕ ꯏꯁꯥꯁꯦ ꯃꯇꯝꯗꯨꯗꯅꯤ ꯏꯁꯥꯁꯦ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯃꯇꯝꯗꯨꯗꯅꯤ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏꯕꯨ ꯊꯝꯕꯤꯒꯗꯧꯔꯤꯕꯁꯦ ꯑꯗꯨꯅ ꯏꯒ ꯁꯣꯔꯒ ꯏꯁꯣꯔꯁꯤꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯅ ꯊꯝꯕꯤꯌꯨ ꯅꯤꯡꯕꯤꯌꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯈꯨꯔꯨꯝꯖꯧ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯕ ꯍꯥꯏꯁꯤ ꯑꯩꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅꯕ ꯉꯥꯛꯇꯅꯦ ꯑꯩꯒꯤ ꯐꯅꯕ ꯉꯥꯛꯇꯅꯦ ꯑꯗꯨ ꯈꯨꯔꯨꯝꯗꯣꯔꯤꯕ ꯃꯐꯝꯁꯤ ꯑꯩꯒꯤ ꯏꯒꯤ ꯁꯣꯔꯗꯅꯦ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯅ ꯉꯁꯤꯗꯒꯤ ꯁꯤꯃꯇꯪ ꯈꯪꯕꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯏꯁꯣꯔ ꯍꯥꯏꯕ ꯃꯇꯝꯗ ꯏꯒ ꯁꯣꯔꯒꯁꯤꯕꯨ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯏꯒ ꯁꯣꯔꯒꯁꯦ ꯃꯁꯤ ꯇꯠꯅ ꯊꯥꯅꯗꯅꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯕꯁꯤꯃꯨꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯕ ꯃꯇꯝꯗ ꯅꯪꯅ ꯊꯥꯡꯉꯤꯗꯣ ꯐꯩ ꯐꯠꯇꯦ ꯍꯥꯏꯅ ꯈꯜꯂꯤꯗꯣ ꯑꯗꯨ ꯈꯟꯒꯗꯕꯅꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯌꯦꯡꯁꯤꯟꯕꯤꯔꯛꯏꯕ ꯑꯩꯒꯤ ꯏꯁꯣꯔꯁꯤꯕꯨ ꯅꯥꯎꯀꯣꯟꯕꯤꯔꯤꯕ ꯑꯩꯒꯤ ꯄꯟꯊꯧ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯔꯦꯜ ꯌꯨꯝꯒꯤ ꯏꯁꯣꯔ ꯌꯨꯝꯒꯤ ꯂꯥꯏ ꯂꯥꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯜ ꯑꯁꯤꯅ ꯑꯩꯒꯤ ꯍꯥꯏꯔꯤꯕ ꯏꯒꯤ ꯁꯣꯔꯒꯁꯤꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯉꯥꯛ ꯁꯦꯟꯕꯤꯕ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯥꯎꯀꯣꯟꯕꯤꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯕ ꯅꯥꯎꯀꯣꯟꯕꯤꯔꯤꯕ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯒ ꯁꯣꯔꯒꯁꯤꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯊꯥꯗꯣꯛꯇꯅꯕ ꯈꯨꯔꯨꯝꯖꯒꯗꯕ ꯃꯐꯝꯗꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯁꯦꯡꯕ ꯂꯥꯏ ꯏꯁꯣꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯁꯤꯃꯅꯦ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯒꯧꯔꯤꯌꯥ ꯆꯠꯄ ꯑꯣꯏꯒꯦꯔꯥ ꯑꯃ ꯆꯠꯄ ꯑꯣꯏꯒꯦꯔꯥ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯗꯤꯡꯃꯛꯁꯦ ꯒꯧꯔꯤꯌꯥ ꯑꯣꯏꯒꯦꯔꯥ ꯍꯤꯟꯗꯨ ꯑꯣꯏꯒꯦꯔꯥ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯐꯅ ꯑꯃ ꯇꯧꯔꯨꯔꯒꯁꯨ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯁꯤ ꯌꯥꯎꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯌꯥꯎꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯑꯗꯨꯅ
ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃ ꯑꯣꯏꯕ ꯑꯃꯗꯤ ꯑꯩꯒꯤ ꯏꯒꯤ ꯁꯣꯔꯒꯁꯤꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯉꯥꯛꯄꯤꯒꯗꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯏꯁꯥꯗ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯁꯤꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯈꯤꯕꯅꯦ ꯑꯝꯇ ꯌꯦꯡꯖꯒꯦ Satish and Tim Sir tell something about Sam's birthday, both partner Friday. Okay. Satish and Tim, same birthday oibase, same birthday oibase, mapok numit manabase, partner da Friday oigro kari oyo masima kaya afabo ide, but tawbo koi ꯍꯥꯏꯔꯤꯕ ꯔꯥꯁꯤ ꯑꯅꯤꯗꯨꯒꯤ ꯄꯛꯅꯕꯁꯨ ꯑꯗꯨꯃꯛ ꯌꯦꯡꯕꯗꯤ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤꯃ ꯑꯩ ꯃꯅꯤꯄꯨꯔꯤꯗ ꯍꯥꯏꯖꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕꯅꯤꯀꯣ ꯑꯗꯨꯅ ꯏꯅꯥꯎ ꯁꯇꯤꯁ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯤꯃꯗꯤ ꯀꯌꯥ ꯑꯐꯕ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯔꯥꯁꯤꯒꯤꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯑꯗꯨ ꯔꯥꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕꯤꯔꯛꯑꯅꯨ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯩ ꯋꯥꯆꯞ ꯅꯝꯕꯔꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯇꯥꯟꯅꯁꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯃꯃꯥꯡꯗ ꯊꯝꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯆꯐꯨ ꯏꯋꯥꯟ ꯈꯥꯕꯩ ꯆꯦꯒꯞ ꯍꯥꯏꯅ ꯇꯥꯕꯗꯣ ꯑꯗꯨꯗ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕ ꯇꯥꯔꯒꯗꯤ ꯆꯐꯨ ꯃꯁꯦꯟ ꯇꯥꯕ ꯆꯐꯨ ꯃꯁꯦꯟ ꯇꯥꯔꯒꯗꯤ ꯆꯐꯨ ꯑꯃꯗꯤ ꯑꯗꯨꯝ ꯀꯥꯏꯔꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯅꯨꯄꯥꯒꯤ ꯊꯔꯁꯗꯦ ꯅꯨꯄꯤꯒꯤ ꯇ꯭ꯋꯤꯁꯗꯦ ꯅꯨꯄꯥꯒꯤ ꯊꯔꯁꯗꯦ ꯅꯨꯄꯤꯒꯤ ꯇ꯭ꯋꯤꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯋꯤꯁꯗꯦ ꯑꯣꯀꯦ ꯖꯣꯅꯤ ꯁꯤꯡ ꯑꯗꯨ ꯑꯐꯕ ꯑꯣꯏ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯂꯥꯛꯈꯤꯕ ꯃꯌꯥꯝꯗ ꯃꯁꯤꯃꯗꯤ ꯃꯌꯥꯝꯗ ꯈꯪꯍꯟꯕꯤꯔꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯌꯥꯝꯗ ꯈꯪꯍꯟꯕꯤꯔꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯈ꯭ꯔꯦ ꯏꯁꯣꯔꯒꯤ ꯃꯇꯥꯡꯗ ꯑꯗꯨ ꯑꯩꯅ ꯑꯍꯥꯟꯕꯗ ꯊꯝꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯁꯂꯥꯏꯒꯤ ꯃꯃꯤꯡꯁꯤꯒ ꯃꯥꯟꯅꯅ ꯒꯧꯔꯤꯌꯥꯒꯤꯗ ꯒꯣꯇ꯭ꯔ ꯍꯥꯏꯅ ꯂꯩꯕꯁꯤ ꯑꯩꯈꯣꯏ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯁꯤꯖꯤꯟꯅꯕ ꯂꯣꯟꯅꯦ ꯒꯧꯔꯤꯌꯥꯁꯤꯡꯒꯤ ꯑꯣꯏꯅ ꯀꯔꯤ ꯒꯣꯇ꯭ꯔꯅꯣ ꯍꯥꯏꯕꯁꯤ ꯀꯔꯤ ꯌꯦꯛꯅꯣ ꯃꯩꯇꯩꯒꯤꯗꯨꯅ ꯀꯔꯤ ꯌꯦꯛꯅꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥꯅ ꯋꯦꯅꯁꯗꯦ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯆꯥꯟꯅꯕ꯭ꯔꯣ ꯅꯨꯄꯥꯅ ꯋꯦꯅꯁꯗꯦ ꯆꯠꯁꯦ ꯐ꯭ꯔꯥꯏꯗꯦ ꯑꯗꯨ ꯀꯌꯥ ꯆꯥꯟꯅꯕ ꯋꯥꯠꯂꯦ ꯑꯐꯕ ꯑꯣꯏꯒꯗꯧꯕ ꯃꯥꯟꯗꯦ ꯍꯥꯏꯕꯁꯤ ꯑꯣꯏꯒꯗꯧꯕ ꯃꯥꯟꯗꯦ ꯍꯥꯏꯕꯁꯤ ꯈꯪꯕꯤꯔꯣ ꯈꯥꯕꯩ ꯇꯥꯏ ꯏꯃꯨꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅꯔꯝꯃꯒ ꯈꯥꯕꯩ ꯈꯔ ꯁꯥꯡꯅ ꯀꯥꯏꯔꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤ ꯂꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯅꯨꯃꯤꯠ ꯑꯅꯤꯗꯨ ꯈꯔ ꯆꯥꯟꯅꯕ ꯋꯥꯠꯂꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯌꯥꯝ ꯑꯩ ꯁꯥꯎꯟ ꯇꯞꯊꯔꯛꯄ꯭ꯔꯥ ꯚꯣꯀꯦꯜꯁꯦ ꯚꯣꯀꯦꯜ ꯇꯞꯊꯔꯛꯄ꯭ꯔꯥ ꯈꯔꯁꯨ ꯏꯪꯕ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯎꯐꯨꯝ ꯉꯥꯡꯊꯣꯔꯛꯑꯕꯅꯤꯅ ꯈꯔ ꯁꯥꯒꯠꯂꯛꯑꯦ ꯉꯁꯥꯏ ꯌꯥꯝ ꯏꯪꯉꯝꯕꯅꯦ ꯑꯗꯒꯤ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯉꯁꯥꯏꯒꯤ ꯃꯩꯇꯩꯒꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯛꯁꯤ ꯃꯥꯄꯟ ꯊꯣꯛꯅ ꯂꯩꯔꯝꯕꯗꯨꯃ ꯑꯩ ꯄꯟꯖꯈ꯭ꯔꯦ ꯑꯃꯨꯛꯀ ꯅꯤꯡꯁꯤꯡꯖꯔꯛꯀꯦ ꯃꯥꯄꯟ ꯊꯣꯛꯅ ꯂꯩꯔꯝꯕꯗꯒꯤ ꯑꯅꯤ ꯄꯨꯟꯁꯤꯜꯂꯒ 9 ꯊꯣꯛꯅ ꯍꯧꯖꯤꯛ ꯂꯩꯕꯅꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯗ ꯑꯃꯨꯛ ꯒꯣꯇ꯭ꯔꯁꯤꯅ ꯀꯔꯤ ꯒꯣꯇ꯭ꯔꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯊꯝꯖꯔꯛꯀꯦ ꯉꯁꯥꯏ ꯃꯌꯥꯝ ꯉꯥꯛꯇꯪ ꯃꯤ ꯈꯔ ꯌꯥꯝꯕ ꯉꯥꯏꯖꯔꯝꯕꯅꯦ ꯑꯣꯀꯦ ꯑꯍꯥꯟꯕꯗ ꯂꯩꯔꯝꯃꯤꯕꯁꯤ ꯑꯩꯈꯣꯏ ꯃꯉꯥꯡ ꯌꯥꯝ ꯐꯠꯇꯕ꯭ꯔꯣ ꯀꯀꯥ ꯁꯣꯅꯥꯂꯤ ꯏꯆꯟ ꯁꯣꯅꯥꯂꯤꯒꯤ ꯀꯩꯅꯣꯁꯦ ꯅꯨꯃꯤꯠꯀꯤꯗꯨꯒꯤ ꯑꯣꯏꯅ ꯐꯠꯇ꯭ꯔꯦ ꯑꯗꯨꯁꯨ ꯔꯥꯁꯤꯒꯤꯁꯨ ꯑꯃꯨꯛ ꯌꯦꯡꯁꯤ ꯔꯥꯁꯤꯗ ꯄꯛꯅꯔꯝꯃꯗꯤ ꯈꯔ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯃꯐꯝ 3 ꯌꯦꯡꯒꯅꯤ ꯃꯐꯝ 3ꯗꯨꯗꯤ ꯑꯉꯥꯟꯕꯗ ꯌꯦꯡꯒꯗꯕ ꯑꯣꯏ ꯑꯗꯣ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯕꯤꯔꯣ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯌꯥꯎꯔꯤꯁꯤꯁꯨ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇꯪ ꯇꯧꯕꯤꯔꯛꯇꯅꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯝꯖꯈꯤꯕꯗꯣ ꯌꯥꯝ ꯐꯣꯟ ꯇꯧꯕꯤꯔꯅꯣ ꯍꯥꯏꯕꯒꯤꯗꯃꯛꯇꯅꯤ ꯇꯥꯏꯃꯤꯡꯁꯤꯗꯗꯤ ꯄꯤꯛꯇ꯭ꯔꯨꯗꯁꯤ ꯅꯨꯄꯤꯒꯤꯅ ꯋꯦꯅꯁꯗꯦ ꯑꯗꯨꯒ ꯅꯨꯄꯥꯒꯤꯅ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ ꯈꯥꯕꯩ ꯇꯥꯏ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯂꯩꯔꯝꯕ ꯑꯉꯟꯕ ꯃꯇꯝꯗ ꯂꯩꯔꯝꯕ ꯌꯦꯛ ꯁꯂꯥꯏꯁꯦ 9 ꯊꯣꯛꯅ ꯂꯩꯔꯝꯃꯦ ꯉꯁꯥꯏ ꯑꯩꯅ ꯊꯝꯖꯈꯤꯕꯗꯣ ꯃꯉꯥꯡꯅꯦ ꯂꯨꯋꯥꯡꯅꯦ ꯈꯨꯃꯟꯅꯦ ꯑꯉꯣꯝꯅꯦ ꯑꯗꯒꯤ ꯃꯣꯏꯔꯥꯡꯅꯦ ꯑꯗꯒꯤ ꯈꯥꯕ ꯉꯥꯟꯕ ꯑꯗꯒꯤ ꯆꯦꯡꯂꯩ ꯂꯩꯁꯥꯡꯊꯦꯝ ꯑꯁꯨꯃꯥꯏꯅ 9 ꯊꯣꯛꯅ ꯂꯩꯔꯝꯃꯦ 9 ꯊꯣꯛꯅ ꯂꯩꯕ ꯀꯥꯟꯁꯤꯗ ꯍꯥꯟꯅ ꯈꯥꯕ ꯑꯃꯁꯨꯡ ꯉꯥꯟꯕꯁꯤ ꯇꯣꯉꯥꯟ ꯀꯦ ꯁꯣꯅꯥꯂꯤ ꯇꯣꯡꯕ꯭ꯔꯥ ꯅꯨꯄꯥꯅ ꯀꯨꯝꯕ ꯅꯨꯄꯤꯅ ꯁꯣꯅꯥꯂꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯁꯤ ꯊꯥꯔꯤꯕ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯐꯣꯟꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯕ ꯌꯥꯗꯕ ꯅꯠꯇ꯭ꯔꯦ ꯃꯌꯥꯝꯗꯗꯤ ꯌꯦꯡꯕ ꯌꯥꯒꯅꯤ ꯈꯔ ꯂꯩꯕꯒꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯋꯥꯆꯞꯇ ꯑꯣꯏꯅ ꯊꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯖꯔꯤꯁꯦ ꯍꯧꯖꯤꯛ ꯌꯦꯡꯕ ꯌꯥꯔꯣꯏꯗꯕꯅꯤꯅ ꯂꯩꯈꯤꯕ ꯃꯦꯁꯦꯖ ꯃꯌꯥꯝꯁꯦ ꯑꯩꯅ ꯔꯤꯃꯦꯝꯕꯔ ꯑꯣꯏꯕ ꯉꯝꯃꯣꯏꯗꯕꯅꯤ나 ꯑꯗꯨꯅ ꯏꯆꯟ ꯁꯣꯅꯥꯂꯤ ꯑꯩꯒꯤ ꯅꯝꯕꯔꯗꯨꯗ ꯋꯥꯆꯞꯇ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯍꯌꯦꯡ ꯑꯉꯥꯟꯕꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯒꯦ ꯔꯥꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯨꯃꯤꯠ ꯌꯦꯡꯕ ꯌꯥꯗꯦ
ꯑꯗꯨꯒꯤꯗꯃꯛꯇꯅꯤꯀꯣ ꯀꯦ ꯍꯥꯏꯕꯗꯤ ꯑꯐꯕ ꯂꯩꯔꯝꯃꯒꯁꯨ ꯃꯗꯨ ꯃꯍꯤ ꯃꯅꯥꯏ ꯆꯝꯃꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯂꯩꯕꯅꯤꯅꯦ ꯁꯟꯙ꯭ꯌꯥ ꯍꯧꯕꯤꯖꯝ okay welcome back to my channel nice to meet you ꯏꯕꯨꯡ ꯌꯦꯛ ꯈꯨꯃꯟ ꯉꯥꯛꯇ ꯑꯣꯏꯕꯁꯦ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯈꯨꯃꯟ ꯉꯥꯛꯇ ꯑꯣꯏꯕꯁꯦ ꯌꯦꯛ ꯃꯥꯟꯅꯩ ꯌꯦꯛ ꯃꯥꯟꯅꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯐꯠꯇꯦꯅ ꯃꯃꯥꯡꯗꯒꯤ ꯁꯨꯝ ꯊꯝꯖꯕꯗꯣ ꯏꯆꯟ ꯑꯗꯨꯃ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯕꯤꯔꯣ ꯌꯦꯛ ꯃꯥꯟꯅꯕ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯄꯤꯇ꯭ꯔꯨ ꯔꯥꯁꯤ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯕ꯭ꯔꯦꯁ ꯔꯥꯁꯤ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯀꯔꯀꯠ ꯔꯥꯁꯤ ꯏꯆꯟ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯄꯤꯇ꯭ꯔꯨ ꯔꯥꯁꯤꯗꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯅꯤ ꯔꯥꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔꯗ ꯏꯕꯤꯔꯛꯑꯣ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯅ ꯑꯃꯨꯛ ꯀꯣꯠ ꯇꯧꯁꯤꯟꯖꯕꯗꯣ ꯑꯩꯅ ꯋꯥꯒꯗꯕ ꯃꯦꯁꯦꯖ ꯌꯥꯝꯁꯨ ꯌꯥꯝꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯀꯣꯠ ꯇꯧꯁꯤꯟꯖꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔꯗ ꯑꯗꯨꯃꯛ ꯊꯥꯕꯤꯔꯛꯑꯣ ꯍꯌꯦꯡ ꯑꯉꯥꯟꯕꯗ ꯌꯦꯡꯁꯦ ꯔꯥꯁꯤꯒꯤꯁꯦ ꯍꯧꯖꯤꯛ ꯌꯦꯡꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯒꯤ ꯐ꯭ꯔꯥꯏꯗꯦ ꯄꯣꯛꯄꯁꯦ ꯀꯔꯝ ꯃꯥꯏꯀꯩ ꯆꯥꯟꯅꯒꯦ ꯑꯗꯨꯁꯨ ꯏꯆꯟ ꯁꯣꯅꯥꯂꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯏꯆꯟꯒꯤ ꯍꯌꯦꯡ ꯏꯁꯄꯤꯁꯦꯜꯂꯤ ꯑꯣꯏꯅ ꯑꯩ ꯐꯖꯅ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔꯗ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯍꯦꯛ ꯍꯌꯦꯡꯒꯤ ꯑꯍꯥꯟꯕꯗ ꯑꯩ ꯁꯨꯝ ꯄꯥꯏꯖꯔꯒꯦ ꯀꯣ ꯍꯥꯟꯅꯩꯁꯨ ꯄꯥꯏꯒꯗꯕꯗꯤ ꯌꯥꯝ ꯂꯩꯕꯅꯤ ꯑꯗꯨꯒ ꯀꯀꯥꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯀꯦ ꯑꯩ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯊꯥꯕ ꯈꯨꯗꯤꯡꯃꯛꯀꯤ ꯑꯗꯨꯝ ꯍꯥꯏꯖꯕꯅꯦ ꯉꯁꯤꯁꯨ ꯍꯥꯏꯖꯒꯦ ꯍꯥꯟꯅ ꯈꯪꯕꯤꯍꯧꯗꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯃꯛ ꯏꯁꯤꯟꯕꯤꯌꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩ ꯍꯧꯖꯔꯛꯀꯦ 7005983383396 ꯑꯃꯨꯛꯀ ꯍꯥꯏꯖꯔꯛꯀꯦ 70059833396 ꯃꯁꯤ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔꯅꯤ ꯁꯔꯗꯥꯔ ꯂꯥꯏꯁ꯭ꯔꯝ ꯑꯣꯀꯦ ꯁꯔꯗꯥꯔ ꯂꯥꯏꯁ꯭ꯔꯝ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯅꯥꯏꯁ ꯇꯨ ꯃꯤꯠ ꯌꯨ ꯑꯣꯀꯦ ꯁꯥꯔ ꯂꯨꯍꯣꯡꯂꯒ ꯌꯨꯝꯕꯥꯟꯒ ꯍꯥꯏꯔꯣ ꯀꯥꯟꯅꯕ ꯂꯨꯍꯣꯡꯗꯕꯤꯒ ꯌꯨꯝꯕꯥꯟꯒ ꯈꯤꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯀꯦ ꯁꯔꯗꯥ ꯑꯗꯨꯗꯣ ꯌꯥꯝ ꯁꯥꯡꯉꯒꯅꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯃꯦꯁꯦꯖ ꯑꯗꯨ ꯍꯥꯏꯔꯒ ꯃꯦꯁꯦꯖ ꯃꯊꯪ ꯃꯊꯪ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯒꯤ ꯇꯣꯉꯥꯟꯅ ꯑꯩ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯑꯁꯤꯁꯨ ꯋꯥꯆꯞꯇ ꯍꯥꯏꯐꯦꯠꯇꯪ ꯅꯤꯡꯁꯤꯡꯕꯤꯔꯣ ꯋꯥꯆꯞꯇ ꯃꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄꯗꯨꯗꯤ ꯑꯩ ꯍꯥꯟꯅꯗꯃꯛ ꯄꯥꯏꯖꯕꯅꯦ ꯕ꯭ꯂꯣꯛꯁꯦ ꯑꯩ ꯁꯨꯝ ꯑꯗꯨꯒꯤ ꯕ꯭ꯂꯣꯛ ꯁꯨꯝ ꯁꯦꯝꯖꯕꯅꯦ ꯍꯥꯟꯅ ꯑꯗꯨꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯇꯣꯉꯥꯟꯅ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯑꯗꯨꯁꯨ ꯋꯥꯆꯞꯇ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯕꯤꯔꯣ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯣꯅꯥꯂꯤ ꯑꯣꯀꯦ ꯑꯣꯔꯖꯤꯠꯁ ꯑꯍꯤꯕꯝ ꯅꯨꯄꯤꯒꯤ ꯔꯥꯁꯤꯅ ꯁꯤꯡꯍꯅꯤ ꯅꯨꯄꯥꯒꯤꯅ ꯃꯦꯁꯅꯤ ꯆꯥꯟꯅꯗꯕ꯭ꯔꯥ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯗꯨꯅꯦ ꯑꯣꯔꯖꯤꯠ ꯑꯍꯤꯕꯝ ꯋꯥꯆꯞꯇ ꯊꯥꯕꯤꯔꯛꯑꯣ ꯅꯨꯃꯤꯗꯥꯡꯗ ꯌꯦꯡꯕ ꯌꯥꯗꯦ ꯅꯨꯃꯤꯗꯥꯡꯗ ꯍꯥꯏꯕ ꯌꯥꯗꯕꯅꯤ ꯔꯥꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯦꯛꯁꯦꯞ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯅꯨꯃꯤꯠꯀꯤꯒꯨꯝꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯍꯥꯏꯕ ꯌꯥꯕ ꯂꯝꯕꯤ ꯈꯔ ꯍꯥꯏꯖꯕꯅꯤ ꯑꯣꯀꯦ ꯑꯗꯨꯗꯤ ꯀꯀꯥ ꯋꯥꯆꯞꯇ ꯍꯥꯏꯖꯔꯛꯀꯦ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯛꯎꯀꯣ ꯑꯣꯀꯦ ꯁꯣꯅꯥꯂꯤ ꯇꯣꯡꯕ꯭ꯔꯥ ꯇꯧꯕꯇꯕꯨ ꯍꯌꯦꯡ ꯑꯉꯥꯟꯕꯗ ꯑꯃꯨꯛꯇꯪꯗꯤ ꯅꯤꯡꯁꯤꯡꯕꯤꯔꯛꯄ ꯑꯃ ꯐꯩ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯊꯝꯖꯔꯤꯕ ꯀꯩꯅꯣꯁꯤꯁꯨ ꯇꯣꯄꯤꯛꯁꯤꯁꯨ ꯑꯗꯨꯅꯦ ꯋꯥꯆꯞꯁꯤ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯂꯣꯏꯅ ꯄꯤꯕ ꯉꯝꯗꯕꯒꯤ ꯑꯗꯨ ꯃꯌꯥꯝꯅ ꯐꯣꯟ ꯇꯧꯔꯒ ꯅꯤꯡꯁꯤꯡꯕꯤꯔꯛꯄ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯐꯣꯟ ꯇꯧꯔꯒ ꯅꯤꯡꯁꯤꯡꯕꯤꯔꯛꯄ ꯃꯈꯩꯗꯤ ꯑꯗꯨ ꯈꯨꯗꯛꯇ ꯅꯤꯡꯁꯤꯡꯕꯅꯤꯅ ꯑꯗꯨꯃꯛ ꯑꯩ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯍꯌꯦꯡꯁꯨ ꯑꯗꯨꯃꯛ ꯑꯩꯅ ꯊꯦꯡꯅꯔꯒꯗꯤ ꯊꯦꯡꯅꯔꯦ ꯊꯦꯡꯅꯕꯁꯤ ꯃꯦꯁꯦꯖ ꯌꯥꯝ ꯄꯦꯟꯗꯤꯡ ꯂꯩꯔꯤꯑꯕ ꯑꯗꯨꯅ ꯍꯌꯦꯡ ꯑꯃꯨꯛ ꯑꯌꯨꯛꯇ ꯑꯦꯠꯂꯤꯁ ꯄꯨꯡ 7:30 ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯝꯇꯪ ꯔꯤꯃꯥꯏꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩꯅ ꯍꯥꯟꯅ ꯅꯤꯡꯁꯤꯡꯒꯅ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯃꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯃꯌꯥꯝ ꯑꯄꯨꯟꯕꯤꯒꯤꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯀꯣ ꯋꯥꯔꯧꯕꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯕꯣꯃꯦꯁꯣ ꯅꯥꯃꯩꯔꯥꯛꯄꯝ ꯀꯀꯥ ꯅꯨꯄꯥꯒꯤꯅ ꯊꯥꯡꯖꯅꯤ ꯅꯨꯄꯤꯒꯤꯅ ꯏꯔꯥꯏꯅꯤ ꯑꯗꯨꯒ ꯔꯥꯁꯤꯗꯤ ꯃꯤꯟꯅ ꯉꯥꯛꯇꯅꯤ ꯑꯁꯤ ꯆꯥꯟꯅꯗꯕ꯭ꯔꯣ ꯃꯥꯟꯅꯕꯒꯤ ꯑꯗꯨꯃꯗꯤ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯚꯨꯃꯦꯁꯣꯔ ꯅꯥꯃꯩꯔꯥꯛꯄꯝ ꯀꯩꯅꯣꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯄꯛꯅꯗꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯗꯤ ꯅꯨꯃꯤꯠ ꯄꯛꯅꯗꯕꯁꯤꯅꯤꯀꯣ ꯔꯥꯁꯤ ꯄꯛꯅꯕꯗꯤ ꯈꯔ ꯐꯩ ꯔꯥꯁꯤ ꯃꯥꯟꯅꯕꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃ ꯍꯥꯏꯕ ꯌꯥꯏ ꯑꯗꯣ ꯔꯥꯁꯤ ꯃꯥꯟꯅꯕꯒꯤꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯄꯛꯅꯗꯕ ꯀꯌꯥꯗꯣ ꯔꯥꯁꯤ ꯃꯥꯟꯅꯕꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯀꯣꯛꯄꯤꯕꯒꯤ ꯈꯔ ꯂꯩ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯣꯀꯦ ꯁꯣꯅꯥꯂꯤ ꯇꯣꯡꯕ꯭ꯔꯥ ꯍꯣꯏ ꯀꯀꯥ ꯍꯌꯦꯡ ꯑꯌꯨꯛꯇ ꯊꯥꯖꯔꯛꯀꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯗꯨꯃꯛ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨ ꯍꯌꯦꯡ ꯑꯌꯨꯛꯇ ꯊꯥꯔꯛꯀꯦ ꯍꯥꯏꯔꯒ ꯍꯧꯖꯤक ꯂꯥꯏꯚꯁꯤ ꯉꯥꯛꯇꯪꯗꯤ ꯌꯦꯡꯃꯤꯟꯅꯈꯤꯁꯤꯀꯣ ꯑꯣꯀꯦ ꯉꯥꯟꯕ ꯍꯩꯀ꯭ꯔꯨꯖꯝ ꯇꯥꯃꯣ ꯇ꯭ꯋꯤꯁꯗꯦꯒ ꯊꯔꯁꯗꯦꯒꯁꯦ ꯀꯔꯤ ꯇꯥꯕꯒꯤ ꯑꯐꯕ ꯑꯣꯏꯗꯕ꯭ꯔꯥ ꯅꯨꯄꯥꯒꯤ ꯀꯔꯝꯕꯅꯣ ꯅꯨꯄꯤꯒꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨꯃ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯃꯈꯥ ꯁꯝꯊꯖꯔꯛꯀꯦ ꯑꯗꯨꯝ ꯃꯉꯥꯡ
ꯑꯩꯈꯣꯏ ꯃꯉꯥꯡ ꯌꯦꯛꯁꯦ ꯒꯣꯇ꯭ꯔꯗ ꯀꯔꯤ ꯒꯣꯇ꯭ꯔꯅꯣ ꯍꯥꯏꯔꯗꯤ ꯁꯟꯇꯤꯂꯥ ꯒꯣꯇ꯭ꯔ ꯍꯥꯏ ꯁꯟꯇꯤꯂꯥ ꯒꯣꯇ꯭ꯔ ꯑꯗꯨꯒ ꯂꯨꯋꯥꯡꯁꯤꯅ ꯀꯔꯤ ꯒꯣꯇ꯭ꯔꯅꯣ ꯍꯥꯏꯔꯒꯗꯤ ꯀꯁ꯭ꯌꯄ ꯒꯣꯇ꯭ꯔ ꯍꯥꯏ ꯌꯦꯡꯈꯤꯗꯣꯏꯅꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯏꯆꯟ ꯁꯣꯅꯥꯂꯤ ꯊꯦꯡꯛ ꯌꯨ ꯑꯣꯀꯦ ꯃꯌꯥꯝꯅ ꯌꯦꯡꯕꯤꯗ꯭ꯔꯒꯗꯤ ꯑꯩꯅ ꯁꯤꯗ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯀꯥꯟꯅꯅꯕ ꯅꯠꯇꯦ ꯑꯩꯅ ꯈꯪꯕ ꯄꯣꯠꯁꯦ ꯑꯩꯅ ꯅꯩꯅꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯃꯌꯥꯝꯒꯗꯃꯛ ꯈꯪꯃꯤꯟꯅꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯀꯦ ꯉꯥꯟꯕ ꯍꯩꯀ꯭ꯔꯨꯖꯝ ꯅꯨꯄꯤꯒꯤ ꯇ꯭ꯋꯤꯁꯗꯦ ꯅꯨꯄꯤꯒꯤ ꯇ꯭ꯋꯤꯁꯗꯦ ꯅꯨꯄꯤꯒꯤ ꯇ꯭ꯋꯤꯁꯗꯦ ꯇ꯭ꯋꯤꯁꯗꯦ ꯊ꯭ꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯋꯤꯁꯗꯦ ꯑꯣꯀꯦ ꯅꯨꯄꯤꯒꯤ ꯇ꯭ꯋꯤꯁꯗꯦ ꯑꯣꯏꯔꯒꯗꯤ ꯉꯥꯟꯕ ꯑꯐꯕ ꯑꯣꯏ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯏꯆꯜ ꯕ꯭ꯔꯗꯔ ꯋꯦꯅꯁꯗꯦꯒ ꯁꯦꯇꯔꯗꯦꯒ ꯄꯣꯛꯅꯕ꯭ꯔꯣ ꯌꯦꯡꯕꯤꯌꯣ ꯑꯩ ꯌꯦꯡꯖꯒꯦ ꯏꯆꯜ ꯇꯧꯕꯇꯕꯨ ꯅꯨꯄꯥꯒꯤ ꯀꯔꯝꯕꯅꯣ ꯅꯨꯄꯤꯒꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯈꯨꯃꯟ ꯌꯦꯛꯁꯤꯅ ꯃꯙꯨꯒꯜ ꯒꯣꯇ꯭ꯔ ꯍꯥꯏ ꯑꯗꯨꯒ ꯑꯉꯣꯝꯁꯤꯅ ꯒꯧꯇꯝ ꯅꯠꯇ꯭ꯔꯒ ꯕꯔꯗ꯭ꯋꯥꯁ ꯒꯣꯇ꯭ꯔ ꯍꯥꯏ ꯑꯗꯒꯤ ꯃꯣꯏꯔꯥꯡꯁꯤ ꯑꯇ꯭ꯔꯤꯌꯥ ꯑꯔꯤꯕ ꯃꯇꯝꯗ ꯑꯇ꯭ꯔꯤꯌꯥ ꯒꯣꯇ꯭ꯔ ꯍꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯪꯒꯤꯔꯁ ꯒꯣꯇ꯭ꯔ ꯍꯥꯏ ꯉꯥꯟꯕ ꯊꯦꯡꯛꯁ ꯑꯣꯀꯦ ꯑꯗꯒꯤ ꯑꯣꯔꯖꯤꯠ ꯑꯍꯩꯕꯝ ꯅꯨꯄꯤꯒꯤꯅ ꯌꯨꯝꯖꯀꯩꯁ ꯅꯨꯄꯥꯒꯤꯅ ꯌꯨꯝꯖꯀꯩꯁ ꯅꯨꯄꯤꯒꯤꯅ ꯂꯩꯕꯥꯛꯄꯣꯛꯄ ꯆꯥꯟꯅꯗꯕ꯭ꯔꯥ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯣꯀꯦ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯃꯨꯠꯈ꯭ꯔꯦ ꯅꯨꯄꯥꯒꯤꯅ ꯌꯨꯝꯖꯀꯩꯁ ꯍꯥꯏꯕꯅꯤꯀꯣ ꯑꯣꯔꯖꯤꯠ ꯑꯍꯩꯕꯝ ꯅꯨꯄꯥꯒꯤ ꯌꯨꯝꯖꯀꯩꯁ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯂꯩꯕꯥꯛꯄꯣꯛꯄ ꯍꯥꯏꯕꯅꯦꯕ ꯈꯤꯇꯪ ꯆꯥꯟꯅꯕ ꯋꯥꯠꯂꯦ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯣꯔꯖꯤꯠ ꯆꯥꯟꯅꯕ ꯈꯔ ꯋꯥꯠꯂꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯣ ꯑꯣꯟꯊꯣꯛꯅꯔꯝꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯆꯥꯟꯅꯕ ꯑꯣꯏꯒꯗꯣꯔꯤꯅꯤ ꯑꯗꯨꯒ ꯏꯆꯜ ꯉꯥꯟꯕ ꯍꯩꯀ꯭ꯔꯨꯖꯝ ꯊꯦꯡꯛꯁ ꯕ꯭ꯔꯗꯔ ꯊꯦꯡꯛꯁ ꯇꯥꯃꯣ ꯊꯦꯡꯛ ꯌꯨ ꯋꯦꯜꯀꯝ ꯑꯗꯒꯤ ꯀꯌꯥ ꯌꯧꯈ꯭ꯔꯦ ꯏꯆꯜ ꯅꯨꯄꯤꯒꯤ ꯋꯦꯅꯁꯗꯦ ꯅꯨꯄꯥꯒꯤ ꯁꯦꯇꯔꯗꯦ ꯍꯥꯏꯕꯅꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯑꯗꯨꯁꯨ ꯑꯐꯕ ꯑꯣꯏꯗꯦ ꯏꯆꯜ ꯆꯐꯨ ꯉꯥꯛꯇ ꯇꯥꯏ ꯑꯗꯨꯒ ꯁꯣꯅꯥꯂꯤ ꯇꯣꯡꯕ꯭ꯔꯥ ꯀꯀꯥ ꯑꯩꯒꯤ ꯐꯠꯇꯦ ꯍꯥꯏꯗꯣ ꯅꯨꯄꯤꯅ ꯈꯥꯕꯩ ꯇꯥꯕꯩꯔꯣ ꯅꯨꯄꯤꯅ ꯈꯥꯕꯩ ꯇꯥꯕꯒꯤꯅꯤ ꯏꯆꯟ ꯁꯣꯅꯥꯂꯤ ꯑꯗꯨꯒ ꯏꯆꯟ ꯀꯩꯁꯥꯝꯊꯣꯏꯕꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯉꯥꯡꯗꯤ ꯑꯣꯀꯦ ꯃꯉꯥꯡꯗꯤ ꯍꯥꯏꯁꯤ ꯒꯣꯇ꯭ꯔꯗꯨ ꯃꯉꯥꯡꯒꯤ ꯁꯟꯇꯤꯂꯥ ꯒꯣꯇ꯭ꯔ ꯍꯥꯏꯕꯅꯤ ꯒꯣꯇ꯭ꯔ ꯍꯥꯏꯕꯅꯤꯀꯣ ꯏꯆꯟ ꯊꯣꯏꯕꯤ ꯀꯩꯁꯥꯝꯊꯣꯏꯕꯤ ꯀꯥꯟꯇ ꯍꯟꯖꯕꯝ ꯅꯨꯄꯥꯒꯤꯅ ꯃꯟꯗꯦ ꯅꯨꯄꯤꯒꯤꯅ ꯐ꯭ꯔꯥꯏꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯃꯟꯗꯦ ꯍꯥꯏꯕꯅꯦꯕꯀꯣ ꯀꯥꯟꯇ ꯍꯟꯖꯕꯝ ꯑꯗꯨꯁꯨ ꯆꯐꯨ ꯉꯥꯛꯇ ꯇꯥꯏ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯔꯣꯃꯥ ꯑꯉꯣꯝ ꯀꯀꯥ ꯋꯦꯅꯁꯗꯦ ꯉꯥꯛꯇ ꯑꯣꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯅꯤ ꯑꯐꯕ ꯑꯣꯏꯗꯦ ꯔꯣꯃꯥ ꯑꯉꯣꯝ ꯑꯗꯨꯒ ꯁꯔꯗꯥ ꯂꯥꯏꯁ꯭ꯔꯝ ꯁꯔꯗꯥꯁꯨ ꯂꯥꯛꯄꯤꯔꯦ ꯑꯣꯀꯦ ꯉꯁꯥꯏꯗꯤ ꯂꯥꯛꯑꯦꯀꯣ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯅꯨꯄꯥꯒꯤ ꯁꯦꯇꯔꯗꯦ ꯅꯨꯄꯤꯒꯤ ꯁꯟꯗꯦ ꯆꯦꯔꯥꯁꯤꯅ ꯅꯨꯄꯥ ꯕ꯭ꯔꯦꯁꯤ ꯅꯨꯄꯤꯒꯤ ꯁꯤꯡꯍ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝ ꯇꯣꯏꯅ ꯁꯥꯎꯅꯩꯌꯦ ꯑꯣꯀꯦ ꯁꯔꯗꯥ ꯂꯥꯏꯁ꯭ꯔꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯨꯄꯥꯒꯤ ꯁꯦꯇꯔꯗꯦ ꯅꯨꯄꯤꯒꯤ ꯁꯟꯗꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯁꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯅꯨꯃꯤꯠꯇꯗꯤ ꯄꯛꯅꯕ ꯇꯥꯔꯒꯁꯨ ꯑꯉꯝ ꯈꯔꯒꯗꯤ ꯇꯥꯟꯅꯅꯤ ꯃꯁꯤ ꯔꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯕꯅꯤ ꯑꯗꯨ ꯔꯥꯁꯤꯒꯤꯁꯤ ꯀꯨꯞꯅ ꯍꯌꯦꯡ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩꯒꯤ ꯋꯥꯆꯞꯇ ꯊꯥꯕꯤꯔꯛꯑꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯔꯥꯁꯤꯒꯤꯁꯤ ꯀꯩꯅꯣꯁꯦ ꯔꯥꯁꯤ ꯃꯥꯟꯅꯕ ꯅꯠꯇꯅ ꯑꯇꯩꯗꯤ ꯋꯥꯆꯞꯇ ꯑꯣꯏꯅ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯤꯃ ꯍꯥꯏꯖꯒꯦ ꯕꯤꯃꯣꯜ ꯃꯩꯇꯩ ꯁꯥꯔ ꯆꯣꯡꯊꯥꯝꯁꯤ ꯀꯔꯤ ꯌꯦꯛꯅꯣ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯑꯩ ꯂꯥꯏꯔꯤꯛ ꯐꯥꯛꯇꯣꯛꯄ ꯌꯥꯔꯔꯣꯏ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯣ ꯌꯦꯛ ꯌꯦꯡꯕꯒꯤꯗꯣ ꯑꯗꯨꯅ ꯕꯤꯃꯣꯜ ꯃꯩꯇꯩ ꯍꯌꯦꯡ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔꯗ ꯑꯗꯨꯃꯛ ꯏꯕꯤꯔꯛꯑꯣ ꯑꯩ ꯍꯌꯦꯡ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯔꯛꯀꯦ ꯑꯉꯥꯟꯕꯗ ꯆꯦꯛ ꯇꯧꯖꯔꯒ ꯑꯗꯨꯅ ꯂꯥꯏꯁ꯭ꯔꯝ ꯔꯣꯁꯕꯅꯥ ꯅꯨꯄꯥꯒꯤ ꯃꯟꯗꯦ ꯅꯨꯄꯤꯒꯤꯅ ꯁꯟꯗꯦ ꯆꯥꯟꯅꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯔꯣꯁꯕꯅꯥ ꯃꯟꯗꯦ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒ ꯅꯨꯄꯤꯒꯤꯅ ꯃꯟꯗꯦꯁꯤꯅ ꯆꯥꯟꯅꯕ ꯋꯥꯠꯂꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯔꯣꯁꯕꯤꯅꯥ ꯀꯩꯁꯥꯝꯊꯣꯏꯕꯤ ꯍꯣꯏ ꯌꯦꯛꯇꯤ ꯃꯉꯥꯡꯁꯤ ꯌꯦꯛꯅꯦꯕ ꯏꯆꯟ ꯊꯣꯏꯕꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗ ꯌꯦꯛ ꯍꯥꯏꯕꯅꯦꯕ ꯃꯉꯥꯡꯁꯦ ꯑꯗꯨꯒ
ꯑꯩꯈꯣꯏꯒꯤ ꯒꯧꯔꯤꯌꯥꯗꯅ ꯁꯟꯇꯤꯂꯥ ꯒꯣꯇ꯭ꯔ ꯀꯔꯤ ꯒꯣꯇ꯭ꯔꯅꯣ ꯍꯪꯅꯕꯁꯤ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯗꯒꯤ ꯀꯩ ꯌꯧꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯌꯧꯈ꯭ꯔ ꯃꯥꯜꯂꯦ ꯑꯣꯀꯦ ꯀꯥꯟꯇ ꯍꯟꯖꯕꯝ ꯅꯨꯄꯥꯒꯤꯅ ꯃꯟꯗꯦ ꯅꯨꯄꯤꯒꯤꯅ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯥꯒꯤ ꯃꯟꯗꯦ ꯅꯨꯄꯤꯒꯤ ꯑꯗꯨ ꯍꯥꯏꯖꯈ꯭ꯔꯦ ꯋꯦꯅꯁꯗꯦ ꯑꯗꯨꯁꯨ ꯏꯀꯥꯏ ꯌꯧꯔꯕ ꯈꯪꯗ꯭ꯔꯦꯅꯦ ꯃꯦꯁꯦꯖꯁꯦ ꯑꯣꯀꯦ ꯁꯤ ꯂꯩꯔꯦ ꯁꯣꯅꯥꯂꯤ ꯇꯣꯡꯕ꯭ꯔꯥ ꯑꯣ ꯅꯨꯄꯥꯅ ꯆꯐꯨ ꯇꯥꯔꯒ ꯅꯨꯄꯤꯅ ꯈꯥꯕꯩ ꯇꯥꯕꯁꯦ ꯌꯥꯝ ꯐꯠꯇꯕ꯭ꯔꯣ ꯉꯥꯛꯊꯣꯛꯅꯕ ꯀꯩ ꯇꯧꯅꯤ ꯏꯆꯟ ꯁꯣꯅꯥꯂꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯅꯪ ꯑꯗꯔꯋꯥꯏꯁ ꯈꯟꯒꯅꯣ ꯑꯩꯈꯣꯏ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯩꯒꯤ ꯅꯝꯕꯔ ꯈꯪꯉꯕꯅꯤꯅꯀꯣ ꯀꯥꯟꯇ ꯍꯟꯖꯕꯝ ꯅꯨꯄꯤꯒꯤꯅ ꯀꯩꯅ ꯅꯨꯄꯥꯒꯤꯅ ꯃꯤꯅ ꯑꯩ ꯑꯗꯨꯃꯛ ꯍꯥꯏꯖꯔꯕꯅꯦ ꯔꯥꯁꯤꯒꯤꯁꯤ ꯑꯩ ꯈꯨꯝꯖꯔꯔꯣꯏꯒꯦ ꯍꯌꯦꯡ ꯈꯨꯝꯖꯒꯦ ꯋꯥꯆꯞꯇ ꯍꯥꯏꯖꯒꯦ ꯈꯥ ꯉꯥꯟꯕꯒꯤ ꯒꯣꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯈꯥ ꯉꯥꯟꯕꯒꯤ ꯀꯩꯅꯣꯁꯦ ꯕꯗ꯭ꯔꯥꯁ ꯒꯣꯇ꯭ꯔ ꯍꯥꯏꯕꯅꯤ ꯕꯗ꯭ꯔꯣꯁ ꯒꯣꯇ꯭ꯔ ꯍꯥꯏ ꯑꯗꯒꯤ ꯅꯨꯄꯥꯒꯤꯅ ꯃꯉꯥꯡ ꯅꯨꯄꯤꯒꯤꯅ ꯈꯨꯃꯟ ꯆꯥꯟꯅꯕ꯭ꯔꯥ ꯑꯗꯨꯗꯤ ꯆꯥꯅꯩ ꯌꯦꯛꯄꯨ ꯊꯣꯛꯅꯗ꯭ꯔꯒꯗꯤ ꯌꯦꯛꯄꯨ ꯃꯥꯟꯅꯗ꯭ꯔꯒꯗꯤ ꯌꯦꯛ ꯃꯥꯟꯅꯕ ꯍꯥꯏꯗꯤ ꯃꯉꯥꯡ ꯉꯥꯛꯇ ꯇꯥꯃꯤꯟꯅꯕꯒꯨꯝꯕ ꯃꯉꯥꯡꯗ ꯂꯩꯕ ꯌꯨꯝꯅꯥꯛ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯗꯨꯗ ꯃꯉꯥꯡꯗ ꯄꯨꯟꯕꯗꯨꯅꯤ ꯌꯦꯛ ꯇꯤꯟꯅꯕ ꯌꯦꯛ ꯃꯥꯟꯅꯕ ꯍꯥꯏꯁꯦ ꯑꯗꯨ ꯄꯨꯟꯗꯕ ꯃꯈꯩꯗꯨ ꯑꯣꯏꯒꯗꯣꯔꯤꯅꯤ ꯑꯗꯨꯅ ꯀꯩꯅꯣꯁꯨ ꯃꯉꯥꯡꯁꯨ ꯇꯣꯉꯥꯟꯅ ꯌꯦꯛ ꯑꯃꯅꯤ ꯑꯗꯨꯒ ꯈꯨꯃꯟꯁꯨ ꯑꯗꯒꯤ ꯑꯉꯣꯝ ꯑꯣꯏꯒꯦꯔꯥ ꯀꯩ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯂꯣꯏꯅ ꯃꯣꯏꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯃꯟꯁꯨ ꯌꯦꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯏꯕꯅꯤ ꯌꯦꯛꯄꯨ ꯄꯨꯟꯗ꯭ꯔꯒꯗꯤ ꯌꯥꯝꯅ ꯐꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯣꯔꯖꯤꯠ ꯑꯍꯩꯕꯝ ꯕꯤꯃꯣꯜ ꯃꯩꯇꯩ ꯇꯥꯃꯣ ꯆꯣꯡꯊꯥꯝꯁꯤ ꯀꯔꯤ ꯌꯦꯛꯅꯣ ꯕꯤꯃꯣꯜ ꯉꯁꯥꯏ ꯑꯩ ꯑꯃꯨꯛ ꯍꯥꯏꯖꯈꯤꯕꯅꯦ ꯆꯣꯡꯊꯥ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔꯗ ꯑꯗꯨꯝ ꯏꯕꯤꯔꯛꯑꯣ ꯍꯌꯦꯡ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛꯁꯤ ꯍꯥꯏꯕ ꯌꯥꯗꯕ ꯑꯃ ꯑꯣꯏꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯑꯗꯒꯤ ꯔꯣꯃꯥ ꯅꯥꯎꯔꯦꯝ ꯇꯥꯃꯣ ꯉꯁꯤꯗꯤ ꯂꯥꯏꯚ ꯌꯦꯡꯕ ꯐꯪꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯨꯡ ꯀꯌꯥꯗꯒꯤ ꯊꯥꯕꯅꯣ ꯑꯣꯀꯦ ꯔꯣꯃꯥ ꯅꯥꯎꯔꯦꯝ ꯑꯩ ꯍꯥꯟꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯝꯖꯈ꯭ꯔꯕꯅꯦ ꯑꯩꯒꯤ ꯌꯨꯇꯨꯕꯇ ꯉꯁꯤ ꯄꯨꯡ 9:45 8:45 PM ꯑꯩ ꯂꯥꯏꯚ ꯇꯧꯖꯒꯅꯤ ꯍꯥꯏꯅ ꯃꯥꯡꯖꯧꯅꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯑꯩ ꯄꯨꯡ 8 ꯑꯗꯨꯋꯥꯏꯗ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯃꯌꯥꯝꯅ ꯎꯕ ꯐꯪꯕꯤꯒꯅꯤ ꯑꯩꯒꯤ ꯊꯝꯅꯦꯜ ꯊꯝꯃꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯝꯖꯈꯤꯕꯅꯦ ꯌꯨꯇꯨꯕꯇ ꯉꯁꯤ ꯈꯔ ꯉꯟꯅ ꯊꯥꯖꯕꯅꯦ ꯄꯨꯡ 9:45 ꯑꯗꯣ ꯌꯦꯡꯕ ꯐꯪꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯇꯥꯕꯗꯁꯨ ꯑꯩ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯁꯨ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯎꯅꯅꯕ ꯇꯧꯃꯤꯟꯅꯁꯤ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁꯇ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯃꯌꯥꯝ ꯀꯩ ꯇꯥꯟꯅꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯗꯨꯃꯛ ꯇꯥꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯣꯀꯦ ꯆꯥꯎꯕ ꯄꯪꯉꯝꯕꯝ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ ꯆꯥꯎꯕ ꯄꯪꯉꯝꯕꯝ ꯊꯦꯡꯛ ꯌꯨ ꯅꯕꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯏꯆꯟ ꯈꯣꯏ ꯑꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯊꯥꯒꯠ ꯋꯥꯍꯩꯒ ꯄꯤꯕꯤꯔꯛꯄꯁꯤꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯂꯩꯔꯛꯇꯕ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯀꯌా ꯑꯃ ꯑꯣꯏ ꯁꯤꯒꯤ ꯊꯥꯒꯠ ꯋꯥꯍꯩꯁꯤꯅꯁꯨ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯃꯃꯜ ꯂꯩ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯑꯩꯅ ꯇꯧꯖꯔꯨꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯒꯤ ꯊꯧꯅꯥꯎꯖꯝ ꯔꯟꯖꯟ ꯀꯨꯃꯥꯔ ꯇꯥꯃꯣ ꯂꯨꯋꯥꯡꯒꯤ ꯒꯣꯇ꯭ꯔꯁꯦ ꯀꯩꯅꯣ ꯂꯨꯋꯥꯡꯒꯤ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯂꯨꯋꯥꯡꯒꯤ ꯀꯁꯦꯞꯄ ꯒꯣꯇ꯭ꯔ ꯍꯥꯏ ꯂꯨꯋꯥꯡꯒꯤꯁꯦ ꯀꯁꯦꯞꯄ ꯒꯣꯇ꯭ꯔ ꯑꯩꯁꯨ ꯌꯥꯝꯕꯅꯤ ꯆꯤꯟꯐꯥ ꯄꯨꯕ ꯉꯝꯗꯦ ꯍꯦꯛꯇ ꯀꯥꯎꯕ ꯁꯤꯃꯗꯤ ꯀꯁꯦꯞꯄ ꯒꯣꯇ꯭ꯔ ꯀꯧꯏ ꯂꯨꯋꯥꯡꯒꯤꯁꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯃꯥꯟꯅꯕ ꯐꯠꯇꯦ ꯍꯥꯏꯁꯦ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯑꯃꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯔꯝꯗꯣ ꯑꯣꯀꯦ ꯔꯣꯃꯥ ꯆꯐꯨ ꯉꯥꯛꯇ ꯇꯥꯏ ꯍꯥꯏꯕꯅꯤ ꯆꯐꯨ ꯉꯥꯛꯇ ꯇꯥꯔꯗꯤ ꯆꯐꯨ ꯑꯃ ꯀꯥꯏ ꯑꯩꯈꯣꯏ ꯆꯐꯨ ꯑꯅꯤ ꯂꯩꯃꯤꯟꯅꯗꯣꯏꯅꯦ ꯆꯐꯨ ꯑꯅꯤ ꯂꯩꯃꯤꯟꯅꯕꯗꯤ ꯆꯥꯛ ꯑꯃ ꯊꯣꯡꯕ ꯏꯟꯁꯥꯡ ꯑꯃ ꯊꯣꯡꯕ ꯑꯣꯏꯔꯗꯤ ꯐꯩ ꯆꯐꯨꯗꯨ ꯉꯥꯛꯇꯗ ꯏꯟꯁꯥꯡ ꯊꯣꯡꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯃ ꯀꯥꯏꯈꯤꯕ ꯌꯥꯏ ꯑꯗꯣ ꯑꯃ ꯀꯥꯏꯕ ꯍꯥꯏꯁꯤ ꯁꯨꯝ ꯀꯔꯝꯕ ꯀꯥꯏꯗꯣꯏꯅꯣ ꯀꯔꯝꯕ ꯆꯐꯨꯅꯣ ꯈꯪꯗ꯭ꯔꯦ ꯁꯤꯗ ꯁꯨꯝ ꯂꯧꯁꯤꯟꯕ ꯉꯝꯕꯤꯔꯝꯃꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯄꯥꯗꯁꯨ ꯉꯟꯅ ꯅꯨꯄꯤ ꯀꯥꯏꯅꯕ ꯌꯥꯎꯕ ꯑꯗꯒꯤ ꯅꯨꯄꯤꯗꯁꯨ ꯉꯟꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯕ ꯌꯥꯎꯕ ꯑꯁꯤꯒꯨꯝꯕꯁꯤ ꯇꯥꯒꯜꯂꯦ ꯍꯥꯏꯖꯕꯅꯤ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯗꯨꯒ ꯃꯁꯤꯃ ꯏꯆꯟ ꯈꯪꯕꯤꯔꯝꯃꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯒꯤ ꯑꯣꯔꯖꯤꯠ ꯑꯍꯩꯕꯝ ꯁꯥꯔ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯣꯔꯖꯤꯠ ꯑꯩ ꯍꯩꯔꯣꯛꯇꯒꯤꯅꯤ
ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯑꯉꯝꯕ ꯊꯥꯛꯇ ꯃꯌꯥꯝꯒꯤ ꯁꯦꯕꯥꯗ ꯑꯩ ꯑꯗꯨꯃꯛ ꯂꯩꯖꯔꯕ ꯃꯌꯥꯝꯒꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯗꯨ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯩꯁꯨ ꯌꯥꯝ ꯂꯥꯏꯔꯕ ꯃꯤ ꯑꯃꯅꯤ ꯌꯥꯝ ꯂꯥꯏꯔꯕ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯕꯗ ꯌꯥꯝ ꯋꯥꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯅꯤ ꯇꯧꯕꯇꯕꯨ ꯑꯩ ꯄꯩꯁꯥꯒꯤ ꯈꯟꯗꯦ ꯃꯌꯥꯝꯅ ꯄꯦꯟꯕꯤꯕ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯁꯦ ꯃꯁꯤꯅ ꯑꯩꯒꯤ ꯄꯦꯟꯖꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯖꯕꯅꯤ ꯑꯗꯨꯅ ꯑꯩ ꯏꯁꯥꯃꯛ ꯍꯩꯔꯣꯛꯇꯒꯤꯅꯤ ꯑꯗꯒꯤ ꯑꯩꯅ ꯄꯪꯍꯥꯏ ꯍꯥꯏꯈꯤꯕꯅ ꯍꯦꯜꯂꯕ ꯃꯥꯜꯂꯦ ꯁꯨꯝ ꯋꯥ ꯉꯥꯡꯊꯣꯔꯛꯄꯒꯤ ꯍꯧꯅꯕꯤ ꯁꯨꯝ ꯍꯦꯟꯖꯤꯟꯅ ꯁꯨꯝ ꯉꯥꯡꯈꯤꯕ꯭ꯔꯥ ꯀꯩꯅꯣ ꯉꯥꯡꯉꯣꯏꯗꯕꯁꯨ ꯁꯨꯝ ꯉꯥꯡꯄ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯕ ꯌꯥꯎꯔꯝꯒꯅꯤ ꯃꯁꯤꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯒꯤ ꯁꯣꯅꯥꯂꯤ ꯇꯣꯡꯕ꯭ꯔꯥ ꯀꯀꯥꯒꯤ ꯂꯥꯏꯐꯁꯦ ꯑꯩꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯊꯦꯡꯅꯔꯤꯁꯦ ꯅꯍꯥꯟꯈꯩ ꯊꯦꯡꯅꯗꯦ ꯁꯣꯅꯥꯂꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗꯨꯗ ꯑꯩꯒꯤ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯍꯥꯟꯅ ꯊꯥꯈꯤꯕ ꯂꯥꯏꯚꯁꯤꯡ ꯑꯗꯒꯤ ꯐꯖꯔꯕ ꯃꯔꯨ ꯑꯣꯏꯅ ꯅꯈꯣꯏ ꯅꯨꯄꯤꯗ ꯀꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯂꯩꯕꯅꯦ ꯂꯣꯏꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯌꯦꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯂꯥꯏꯛꯁꯨ ꯂꯣꯏꯅ ꯅꯝꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯏꯆꯟꯈꯣꯏ ꯃꯌꯥꯝꯒꯤ ꯑꯗꯒꯤ ꯏꯅꯥꯎꯅꯨꯄꯥꯈꯣꯏ ꯃꯌꯥꯝꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯝꯅꯃꯛꯀꯤ ꯈꯖꯤꯛꯇꯪ ꯀꯥꯟꯅꯒꯗ꯭ꯔꯥ ꯈꯟꯖꯗꯨꯅ ꯊꯥꯒꯠꯆꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯂꯩꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯁꯨ ꯑꯃꯨꯛ ꯐꯥꯛꯇꯣꯛꯑ ꯌꯦꯡꯕꯤꯌꯨ ꯂꯣꯏꯅ ꯍꯥꯡꯗꯣꯛꯑ ꯌꯦꯡꯕꯤꯌꯨ ꯌꯦꯡꯉꯕ ꯂꯥꯏꯛ ꯅꯝꯕ ꯀꯧꯕꯤꯒꯅꯨ ꯍꯥꯏꯕꯁꯤꯁꯨ ꯊꯝꯖꯒꯦ ꯍꯥꯏꯕꯗꯤ ꯅꯕꯨꯡꯅ ꯇꯧꯖꯔꯤꯕ ꯀꯌꯥꯁꯤꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯅꯦꯅ ꯈꯟꯖꯗꯣꯔꯤꯕꯅꯤ ꯀꯣ ꯑꯗꯨꯅ ꯂꯥꯏꯚꯀꯤꯁꯨ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯌꯥꯎꯕꯅꯦ ꯍꯥꯟꯅ ꯊꯥꯈꯤꯕ ꯂꯥꯏꯚ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯀꯥꯟꯅꯕ ꯑꯗꯒꯤ ꯂꯥꯏꯚ ꯅꯠꯇꯕꯗ ꯕ꯭ꯂꯣꯛ ꯁꯦꯝꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯝ ꯂꯩꯔꯕꯅꯤ ꯏꯆꯟ ꯁꯣꯅꯥꯂꯤ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯏꯆꯟ ꯁꯣꯅꯥꯂꯤꯁꯨ ꯑꯌꯥꯝꯕꯗꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯑꯩꯅ ꯇꯟꯖꯥ ꯑꯃ ꯂꯧꯖꯒꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯚ꯭ꯌꯨꯋꯔ ꯂꯩꯔꯤꯁꯤ 42 ꯂꯩꯔꯝꯃꯗꯤ 40 ꯂꯩꯔꯦ ꯍꯧꯖꯤꯛ 40 ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯑꯩꯒꯤ PK ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯌꯥꯝꯕ ꯑꯣꯜꯃꯣꯁ ꯑꯌꯥꯝꯕ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨ ꯌꯥꯎꯗꯕ ꯌꯥꯎꯔꯒꯁꯨ ꯑꯩꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯖꯔꯕꯅꯤ ꯃꯁꯤꯗ ꯌꯥꯎꯕꯤꯅꯤꯡꯕꯁꯤꯡꯗꯣ ꯑꯗꯨꯃꯛ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯑꯗꯨꯃꯛ ꯑꯦꯗ ꯇꯧꯖꯔꯛꯀꯦ ꯃꯔꯝꯗꯤ ꯁꯤꯗ ꯑꯩꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯀꯗꯥꯏꯗ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯕꯁꯤꯡꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯄ ꯅꯪꯗꯕ ꯑꯗꯨꯁꯤꯡꯗꯣ ꯃꯌꯥꯝꯒꯤ ꯍꯦꯟꯅ ꯈꯪꯃꯤꯟꯅꯕꯗ ꯑꯃꯗꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛꯁꯤ ꯈꯪꯃꯤꯟꯅꯕꯗ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯒꯗ꯭ꯔꯥ ꯈꯟꯖꯗꯨꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤꯗꯃꯛꯇ ꯑꯣꯏꯅ ꯑꯇꯣꯞꯄ ꯌꯥꯎꯕ ꯌꯥꯗꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯕꯁꯤꯡꯈꯛ ꯑꯣꯏꯅ ꯌꯥꯎꯒꯗꯕ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯍꯧꯖꯤꯛ ꯁꯦꯝꯗꯨꯅ ꯂꯩꯔꯕꯅꯦ ꯑꯣꯜꯃꯣꯁ ꯑꯩꯈꯣꯏ ꯈꯔ ꯀꯨꯏꯔꯦ ꯐꯪꯁꯟ ꯇꯧꯔꯛꯄ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯃꯌꯥꯝꯅ ꯌꯥꯎꯕꯤꯅꯤꯡꯕ ꯂꯩꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯤꯁꯨ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯊꯝꯖꯕꯅꯦ ꯑꯗꯨꯒ ꯑꯩ ꯃꯈꯥ ꯁꯝꯊꯖꯔꯛꯀꯦ ꯏꯆꯟ ꯁꯣꯅꯥꯂꯤꯒꯤ ꯊꯝꯈ꯭ꯔꯦ ꯑꯗꯒꯤ ꯆꯥꯎꯕ ꯋꯥꯉꯝꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯗꯤ ꯐꯕ꯭ꯔꯥ ꯁꯒꯣꯜꯁꯦꯟ ꯉꯥꯛꯇꯅꯤ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯤ ꯏꯆꯟ ꯆꯥꯎꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯗꯦ ꯆꯐꯨ ꯉꯥꯛꯇ ꯇꯥꯏ ꯆꯐꯨ ꯑꯃ ꯀꯥꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤꯃ ꯑꯩ ꯑꯗꯨꯃꯛ ꯍꯟꯖꯤꯟ ꯊꯝꯖꯔꯤꯗꯨꯅꯤ ꯑꯗꯒꯤ ꯅꯤꯉꯣꯝꯕꯝ ꯁꯥꯟꯇꯣꯁ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯄꯣꯛꯄꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯗꯤ ꯍꯥꯏꯕꯗ ꯈꯤꯇꯪ ꯂꯨꯒꯅꯤ ꯃꯟꯗꯦꯗ ꯄꯣꯛꯑꯒ ꯀꯔꯤ ꯃꯥꯒꯤ ꯗꯤꯇꯦꯜ ꯈꯔ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯗꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯅꯨꯃꯤꯠꯇ ꯄꯣꯛꯄꯕꯨ ꯍꯥꯏꯔꯁꯨ ꯑꯗꯒꯤ ꯅꯨꯄꯤꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯟꯗꯦꯗ ꯄꯣꯛꯀꯟꯕꯁꯦ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯏ ꯃꯥꯏ ꯔꯥꯁꯤꯅ ꯁꯤꯅꯤ ꯍꯥꯏꯕꯗꯨꯃ ꯑꯗꯨꯁꯨ ꯗꯤꯇꯦꯜꯗꯨꯗꯤ ꯋꯥꯆꯞꯇ ꯇꯥꯟꯅꯁꯤ ꯏꯅꯥꯎꯅ ꯈꯪꯕꯤꯅꯤꯡꯂꯤꯕꯁꯤꯡꯗꯣ ꯑꯗꯨꯃꯛ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯈꯪꯅꯕ ꯑꯗꯒꯤ ꯅꯥꯎꯔꯦꯝ ꯁꯟꯗ꯭ꯌꯥꯔꯥꯅꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯑꯩꯁꯨ ꯉꯁꯤꯅ ꯁꯟꯗ꯭ꯌꯥꯔꯥꯅꯤꯗꯤ ꯑꯣꯀꯦ ꯅꯥꯎꯔꯦꯝ ꯅꯠꯇꯦ ꯑꯗꯨꯅ ꯑꯣꯀꯦ ꯁꯟꯗ꯭ꯌꯥꯔꯥꯅꯤ ꯅꯠꯇꯦꯅꯦ ꯁꯟꯗ꯭ꯌꯥꯃꯤ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯟꯗ꯭ꯌꯥꯃꯤ ꯑꯩꯗꯤ ꯍꯥꯟꯅꯗꯤ ꯁꯟꯗ꯭ꯌꯥꯔꯥꯅꯤ ꯀꯧꯕ ꯑꯃ ꯁꯨꯝ ꯌꯥꯎꯕꯅꯦ ꯑꯗꯨ ꯑꯣꯏꯔꯦꯅ ꯑꯩꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯩꯈꯣꯏꯗꯤ ꯐ꯭ꯔꯥꯏꯗꯦ ꯉꯥꯛꯇꯅꯤ ꯔꯥꯁꯤꯕꯨꯗꯤ ꯃꯦꯁꯀ ꯀꯨꯝꯕꯒꯅꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯗꯨ ꯑꯐꯕ ꯑꯣꯏꯗꯦ ꯔꯥꯁꯤꯗ ꯆꯥꯟꯅꯕ꯭ꯔꯥ ꯆꯥꯟꯅꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯍꯌꯦꯡ ꯑꯗꯨꯃꯛ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔꯗ ꯈꯟꯅꯁꯤ ꯑꯗꯨꯒ ꯑꯅꯧꯕ ꯚ꯭ꯌꯨꯋꯔ ꯈꯔ ꯊꯣꯛꯄꯤꯔꯛꯄꯁꯤ ꯑꯗꯨꯃꯛ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯆꯦꯅꯦꯜꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯒꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯁꯨ ꯍꯦꯟꯒꯠꯄꯤꯔꯛꯄꯅꯤ ꯍꯥꯏꯅ ꯑꯩ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯅ ꯊꯝꯅꯤꯡꯕ ꯑꯃꯗꯤ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕꯀꯤ ꯑꯉꯥꯡꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯥꯏꯅ ꯊꯥꯔꯤꯕ ꯑꯉꯥꯡꯕꯗꯨꯗ ꯅꯝꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯂꯥꯛꯏꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯈꯨꯗꯤꯡꯃꯛꯁꯤ ꯈꯨꯗꯛꯇ ꯊꯣꯛꯅꯕ ꯈꯨꯗꯛꯇ ꯌꯦꯡꯕ ꯌꯥꯅꯕ ꯕꯦꯜ ꯕꯇꯝ ꯑꯥꯏꯀꯣꯟꯗꯨꯗ ꯑꯃꯨꯛꯀ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯕꯦꯜ ꯕꯇꯝꯅ ꯅꯝꯕ ꯀꯥꯟꯗ ꯑꯍꯨꯝ ꯊꯣꯛꯅ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯈ꯭ꯋꯥꯏ ꯃꯊꯛꯀꯤ ꯑꯩꯈꯣꯏꯅ ꯅꯥꯀꯟꯗ ꯉꯥꯛꯄꯗꯧꯅ ꯕ꯭ꯔꯦꯀꯦꯠꯇꯧꯅ ꯉꯥꯛꯄ ꯌꯥꯎꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯕ꯭ꯔꯦꯀꯦꯠ ꯍꯥꯏꯅꯕꯗꯣ ꯑꯗꯨꯒꯨꯝꯕ ꯉꯥꯛꯄ
ꯑꯗꯨꯒꯤ ꯃꯄꯥꯗꯨꯗ ꯑꯃꯨꯛꯀ ꯅꯝꯕꯤꯌꯣꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯦꯛ ꯊꯥꯒꯠꯂꯛꯄ ꯈꯨꯗꯤꯡꯃꯛꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯑꯇꯩꯗꯒꯤ ꯃꯥꯡꯖꯧꯅꯅ ꯁꯠ ꯍꯥꯟꯅ ꯊꯣꯛꯂꯛꯑꯒꯗꯕꯅꯤ ꯑꯗꯨꯅ ꯍꯥꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯈꯤꯕꯁꯤꯡꯁꯨ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯦ ꯍꯥꯏꯔꯒ ꯕꯦꯜ ꯕꯇꯟꯗꯨꯁꯨ ꯅꯝꯕ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯑꯩ ꯊꯝꯖꯒꯦ ꯃꯌꯥꯝꯅ ꯑꯩꯒ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕ ꯃꯈꯩ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯕꯁꯤ ꯂꯦꯞꯄ ꯅꯥꯏꯗꯅ ꯑꯗꯨꯃꯛ ꯍꯣꯠꯅꯖꯒꯗꯧꯔꯤꯕ ꯑꯗꯒꯤ ꯊꯥꯡꯖꯝ ꯔꯦꯕꯤꯅꯥ ꯗꯦꯕꯤ ꯇꯥꯃꯣ ꯑꯩ ꯇꯧꯕꯤꯔꯛꯑꯣ ꯑꯣꯀꯦ ꯅꯝꯕꯔꯗꯨ ꯑꯗꯨꯃꯛ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯕꯤꯔꯛꯑꯣ ꯑꯩꯒꯤ ꯅꯝꯕꯔꯗꯨꯗ ꯑꯗꯨꯒ ꯃꯦꯁꯦꯖ ꯏꯕꯤꯔꯛꯑꯣ ꯑꯩ ꯑꯦꯗ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅ ꯑꯗꯨꯒ ꯑꯩ ꯁꯨꯝ ꯑꯗꯨ ꯃꯤꯡꯗꯤ ꯂꯣꯏꯅ ꯐꯣꯟ ꯅꯝꯕꯔ ꯃꯤꯡꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯑꯦꯗ ꯁꯨꯝ ꯇꯧꯖꯔꯛꯀꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯒꯣꯇ꯭ꯔꯒꯤꯗꯨ ꯂꯣꯏꯗ꯭ꯔꯤꯕ ꯃꯥꯜꯂꯤꯀꯣ ꯃꯣꯏꯔꯥꯡ ꯌꯧꯈ꯭ꯔꯦ ꯈꯥꯕꯗ ꯕꯗ꯭ꯔꯥꯁ ꯑꯁꯤꯕꯨ ꯌꯧꯈ꯭ꯔꯦ ꯉꯥꯟꯕ ꯑꯗ ꯉꯥꯟꯕꯗꯅ ꯅꯩꯃꯤꯠꯁ ꯒꯣꯇ꯭ꯔ ꯍꯥꯏ ꯑꯗꯨ ꯈꯥꯕ ꯍꯥꯒ ꯉꯥꯟꯕꯒꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯅꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯜꯂꯒ ꯈꯥ ꯉꯥꯟꯕ ꯍꯥꯏꯅ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯒꯣꯇ꯭ꯔꯗꯤ ꯑꯅꯤꯁꯤ ꯃꯔꯛꯇ ꯃꯃꯤꯡ ꯑꯃ ꯁꯨꯝ ꯂꯩ ꯑꯗꯨꯒꯤ ꯑꯃꯨꯛ ꯁꯣꯝꯅ ꯆꯦꯡꯂꯩ ꯍꯥꯏꯅ ꯂꯩꯕ ꯀꯥꯟꯗ ꯕꯁꯤꯁꯇ ꯍꯥꯏꯅ ꯂꯩ ꯆꯦꯡꯂꯩꯁꯦ ꯑꯗꯒꯤ ꯂꯩꯁꯥꯡꯊꯦꯝꯁꯤꯗꯅ ꯑꯪꯒꯤꯔꯁ ꯒꯣꯠ ꯑꯗꯣ ꯑꯅꯤꯁꯤ ꯄꯨꯟꯁꯤꯜꯂꯒ ꯆꯦꯡꯂꯩꯒ ꯂꯩꯁꯥꯡꯊꯦꯝꯒ ꯄꯨꯟꯁꯤꯜꯂꯒ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯁꯂꯥꯟ ꯂꯩꯁꯥꯡꯊꯦꯝ ꯍꯥꯏꯗꯅ ꯂꯩ ꯁꯂꯥꯟ ꯂꯩꯁꯥꯡꯊꯦꯝ ꯍꯥꯏꯅ ꯑꯗꯨꯅ ꯍꯥꯟꯅ ꯁꯤꯁꯤꯅ ꯃꯥꯄꯜ ꯂꯩꯔꯤꯉꯩ ꯃꯇꯝꯒꯤꯅꯤ ꯃꯥꯄꯜꯁꯤꯗꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯈꯥꯕꯒ ꯉꯥꯟꯕꯒ ꯄꯨꯟꯁꯤꯜꯂꯒ ꯈꯥ ꯉꯥꯟꯕ ꯍꯥꯏꯅ ꯂꯩꯔꯦ ꯆꯦꯡꯂꯩꯒ ꯂꯩꯁꯥꯡꯊꯦꯝꯒ ꯄꯨꯟꯁꯤꯜꯂꯒ ꯁꯂꯥꯟ ꯂꯩꯁꯥꯡꯊꯦꯝ ꯍꯥꯏꯗꯨꯅ ꯂꯩꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯌꯦꯛ ꯇꯔꯦꯠ ꯌꯦꯛ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯆꯨ ꯇꯔꯦꯠ ꯊꯣꯛꯅ ꯂꯩꯔꯤꯕꯗꯣ ꯃꯆꯨꯗꯨ ꯑꯩꯈꯣꯏꯅ ꯃꯥꯏ ꯌꯦꯛꯇꯨꯒꯤ ꯃꯆꯨ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯛꯑꯦ ꯑꯃꯗꯤ ꯌꯦꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯊꯥꯡ ꯌꯥꯝꯅ ꯃꯁꯤ ꯃꯒꯨꯟ ꯂꯩꯕ ꯊꯥꯡꯁꯦ ꯌꯦꯛꯀꯤ ꯂꯩꯔꯤꯕ ꯊꯥꯡꯁꯦ ꯌꯥꯝ ꯃꯒꯨꯟ ꯂꯩꯕ ꯃꯁꯤ ꯑꯉꯛꯄ ꯑꯃꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯍꯟꯁꯤꯡꯅ ꯁꯥꯕꯤꯔꯝꯕ ꯑꯩꯈꯣꯏ ꯈꯨꯠꯇꯅ ꯁꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯍꯟꯕ ꯊꯥꯡ ꯑꯁꯤ ꯊꯥꯡ ꯑꯃꯒ ꯃꯒꯨꯟ ꯃꯥꯟꯅꯗꯦ ꯃꯉꯥꯡꯒꯤ ꯊꯥꯡ ꯑꯗꯒꯤ ꯂꯨꯋꯥꯡꯒꯤ ꯈꯨꯃꯟꯒꯤ ꯊꯥꯡ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯗꯒꯤ ꯃꯆꯨ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯈꯣꯏꯒꯤ ꯋꯥꯍꯟꯊꯣꯛ ꯂꯣꯏꯅ ꯂꯩ ꯃꯣꯏꯁꯤꯡꯗꯨꯒꯤ ꯕ꯭ꯂꯣꯛꯇ ꯇꯣꯉꯥꯟꯅ ꯇꯞꯅꯃꯛ ꯁꯦꯝꯖꯔꯛꯀꯦ ꯌꯥꯝ ꯂꯩꯔꯤ ꯌꯥꯝ ꯁꯦꯝꯃꯛꯈꯤꯅꯤ ꯕ꯭ꯂꯣꯛꯁꯦ ꯑꯩꯗꯤ ꯁꯤꯒꯨꯝꯕꯒꯤ ꯃꯌꯥꯝꯒ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯃꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯕꯤꯗꯕꯒꯤꯗꯤ ꯈꯪꯗꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯊꯝꯖꯈꯤꯕ ꯏꯁꯣꯔꯒꯤ ꯃꯇꯥꯡꯗꯒ ꯊꯝꯖꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯃꯌꯥꯝꯅ ꯍꯥꯟꯅ ꯈꯪꯕꯤꯔꯝꯕꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯃꯗꯤ ꯃꯗꯨ ꯆꯨꯝꯗꯦ ꯍꯥꯏꯅ ꯍꯥꯏꯕꯤꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯃꯛ ꯑꯩꯁꯨ ꯈꯪꯖꯍꯧꯒꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒꯤ ꯋꯥꯗꯨꯗꯤ ꯑꯁꯨꯃꯥꯏꯅ ꯍꯥꯏꯒꯗꯕꯅꯦ ꯁꯨꯝꯅ ꯍꯥꯏꯒꯗꯕꯅꯦ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥꯁꯦ ꯑꯗꯨꯃꯛ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯅꯦ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯗꯤ ꯑꯗꯒꯤ ꯀꯣꯟꯖꯦꯡꯕꯝ ꯁꯟꯙ꯭ꯌꯥ ꯀꯥ ꯂꯥꯏꯁ꯭ꯔꯝꯒ ꯀꯣꯟꯖꯦꯡꯕꯝꯒꯁꯤꯕꯨ ꯂꯧꯅꯕ ꯐꯠꯇꯕꯔꯣ ꯌꯦꯛ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯏꯆꯟ ꯍꯌꯦꯡ ꯌꯦꯡꯁꯦ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔꯗꯨꯗ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯐꯖꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯕꯅꯦ ꯚꯤꯗꯤꯑꯣꯗ ꯍꯟꯗꯛꯀꯤ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯒꯤ ꯏꯄꯤꯁꯣꯠ 13ꯗꯁꯨ ꯑꯩꯒꯤ ꯅꯝꯕꯔ ꯑꯗꯨꯃꯛ ꯄꯤꯖꯔꯕꯅꯦ ꯌꯦꯡꯕꯤꯌꯣ ꯑꯗꯨꯗ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩꯒꯤ ꯅꯝꯕꯔ ꯌꯥꯎꯕꯅꯦ 96 ꯂꯣꯏꯕ ꯑꯃ ꯚꯤꯗꯤꯑꯣ ꯑꯃ ꯌꯥꯎꯕꯅꯦ ꯁꯨꯝ ꯐꯝꯃꯗꯤ ꯋꯥꯏꯅꯦ ꯏꯁ ꯃꯌꯥꯝ ꯂꯥꯏꯛ ꯌꯥꯝ ꯇꯧꯕꯤꯗꯦꯀꯣ ꯑꯩ ꯑꯁꯨꯛ ꯋꯥꯅ ꯑꯩꯕꯨ ꯍꯥꯏꯍꯟꯕꯤꯔꯒ ꯂꯥꯏꯛ ꯏꯇꯧ ꯇꯧꯕꯤꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯗ ꯑꯣꯀꯦ ꯊꯦꯡꯛꯁ ꯀꯀꯥ ꯑꯣꯀꯦ ꯋꯦꯜꯀꯝ ꯁꯟꯙ꯭ꯌꯥ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝꯅ ꯂꯥꯏꯠ ꯅꯝꯕꯤꯗ꯭ꯔꯤꯁꯨ ꯂꯥꯏꯠ ꯀꯤꯠ ꯅꯝꯕꯤꯗ꯭ꯔꯤꯁꯤ ꯀꯩꯅꯣ ꯑꯩ ꯋꯥꯕ ꯈꯤꯇꯪ ꯐꯅꯕ ꯈꯔ ꯅꯝꯕꯤꯔꯛꯑꯣ ꯀꯩꯅꯣꯅꯦ ꯑꯣꯀꯦ ꯀꯀꯥ ꯂꯥꯏꯁ꯭ꯔꯝꯒ ꯇꯣꯡꯕ꯭ꯔꯝꯒꯗꯤ ꯄꯪꯅꯗꯕ꯭ꯔꯣ ꯁꯣꯅꯥꯂꯤ ꯇꯣꯡꯕ꯭ꯔꯝ ꯋꯥꯆꯞꯇ ꯍꯥꯏꯔꯛꯑꯣꯀꯣ ꯋꯥꯆꯞꯇ ꯑꯩ ꯁꯣꯏꯗꯅ ꯍꯌꯦꯡ ꯄꯥꯎꯈꯨꯝ ꯄꯤꯕꯤꯒꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯌꯦꯡꯕ ꯌꯥꯗꯕ ꯂꯥꯏꯔꯤꯛ ꯑꯣꯏꯕ ꯐꯥꯛꯇꯣꯛꯄ ꯌꯥꯗꯕ ꯂꯥꯏꯔꯤꯛ ꯑꯣꯏꯕꯅꯅꯦ ꯑꯩꯅ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯦ ꯏꯆꯟ ꯈꯣꯏ ꯑꯗꯒꯤ ꯏꯅꯥꯎꯅꯨꯄꯥ ꯈꯣꯏ ꯑꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯤꯅ ꯈꯪꯕꯤꯅꯤꯡꯂꯤꯕꯁꯤꯡꯗꯣ ꯑꯩꯗꯤ ꯈꯨꯗꯛꯇ ꯈꯪꯍꯟꯖꯕ ꯉꯝꯃꯒꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯑꯗꯨ ꯃꯌꯥꯝꯗꯗꯤ ꯑꯩꯉꯣꯟꯗ ꯕꯥꯏ ꯍꯥꯔꯠ ꯇꯧꯕꯒꯤ ꯁꯛꯇꯤꯗꯨꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯗꯨꯅ ꯃꯁꯤ ꯏꯁꯣꯔꯅꯁꯨ ꯃꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯕꯥꯏ ꯍꯥꯔꯠ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯅꯤꯡꯈ꯭ꯔꯒ ꯑꯩꯉꯣꯟꯗ ꯈꯨꯔꯨꯝꯈ꯭ꯔꯅꯤ ꯏꯁꯣꯔꯗ ꯃꯁꯥ ꯏꯁꯣꯔ ꯌꯥꯎꯔꯛꯑꯦꯁꯦ ꯀꯥꯎꯈ꯭ꯔꯅꯤ ꯑꯗꯨꯅ ꯑꯩ ꯂꯣꯏꯅꯃꯛ ꯕꯥꯏ ꯍꯥꯔꯠ ꯇꯧꯕꯗꯨꯗꯤ ꯑꯩꯉꯣꯟꯗ ꯋꯥꯏ ꯍꯥꯏꯁꯤ ꯍꯥꯏꯗꯤ ꯌꯥꯗꯗꯅ ꯍꯥꯏꯖꯔꯤꯅꯤꯀꯣ ꯀꯣꯟꯖꯦꯡꯕꯝ ꯁꯟꯙ꯭ꯌꯥ ꯑꯗꯣ ꯏꯔꯥꯏ ꯉꯥꯛꯇ ꯂꯧꯅꯕꯗꯤ ꯃꯗꯨ ꯑꯐꯕ ꯑꯣꯏꯗꯦ ꯁꯟꯙ꯭ꯌꯥ ꯆꯐꯨ ꯉꯥꯛꯇ ꯇꯥꯏ
ꯑꯗꯒꯤ ꯈꯨꯃꯟꯒ ꯈꯥ ꯉꯥꯟꯕꯒꯅꯦ ꯌꯦꯛꯇꯦ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯟ ꯁꯣꯅꯥꯂꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯒꯤ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯗꯗꯥ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ ꯏꯆꯟ ꯀꯩꯁꯥꯝ ꯊꯣꯏꯕꯤꯗꯤ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦꯅ ꯌꯥꯝ ꯐꯖꯅ ꯍꯥꯏꯕꯤꯔꯛꯑꯦꯗ ꯑꯩꯅ ꯁꯣꯝꯗ ꯉꯥꯏꯅꯔꯤꯁꯤ ꯅꯪ ꯀꯔꯤꯝ ꯈꯪꯄꯣꯟꯇꯦꯅꯦ ꯅꯣꯏ ꯃꯌꯥꯝ ꯋꯥꯍꯪꯁꯤꯅ ꯑꯩ ꯉꯥꯏꯖꯔꯤꯁꯤ ꯍꯧꯖꯤꯛ ꯀꯩꯅꯣꯅꯦ ꯍꯥꯏꯃ ꯉꯟꯇꯥ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯋꯥꯍꯪ ꯑꯩ ꯈꯨꯝꯖꯔꯒꯦꯅ ꯉꯥꯏꯔꯤꯅꯤ ꯃꯃꯤ ꯄꯤꯛꯆꯔ ꯍꯥꯏ ꯏꯌꯥꯝꯕ ꯍꯥꯏ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯅꯥꯏꯁ ꯇꯨ ꯃꯤꯠ ꯌꯨ ꯃꯃꯤ ꯄꯤꯛꯆꯔ ꯂꯥꯛꯄꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯃꯤ ꯄꯤꯛꯆꯔꯁꯨ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃꯅꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯉꯥ ꯏꯁꯤꯡ ꯊꯣꯛꯄꯒꯤ ꯋꯥꯅꯤꯗ ꯉꯥ ꯏꯁꯤꯡ ꯊꯣꯛꯄꯗꯤ ꯌꯥꯝꯅ ꯐꯩꯌꯦ ꯏꯆꯟ ꯏꯁꯤꯡꯗ ꯉꯥ ꯂꯩꯔꯣꯏꯗ꯭ꯔꯣ ꯏꯁꯤꯡꯗ ꯉꯥ ꯂꯩꯔꯗꯤ ꯐꯗ꯭ꯔꯣ ꯏꯁꯤꯡ ꯉꯥꯒꯤ ꯂꯩꯐꯝꯗꯣ ꯏꯁꯤꯡ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯐꯕ ꯂꯝꯕꯤ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨ ꯑꯐꯕ ꯂꯝꯕꯤꯗꯣ ꯑꯌꯦꯠ ꯑꯄꯟ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯉꯥꯗꯣ ꯐꯥꯈꯤꯗꯧꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯃꯨꯛ ꯌꯦꯡꯐꯝ ꯂꯩꯇꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯗꯗꯥꯁꯦ ꯑꯣꯀꯦ ꯅꯤꯡꯕꯤ ꯊꯨꯡꯗ꯭ꯔꯕꯣ ꯏꯆꯟ ꯊꯣꯏꯕꯤꯕꯣ ꯑꯣꯀꯦ ꯑꯇꯩ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯍꯥꯏꯕꯤꯔꯛꯎ ꯉꯁꯤꯗꯤ ꯑꯩꯅ ꯂꯩꯖꯔꯤꯁꯦ ꯐꯃꯨꯡꯗꯅꯤꯀꯣ ꯐꯃꯨꯡꯗꯅꯤ ꯐꯃꯨꯡꯗꯅꯤ ꯐꯣꯇꯣꯁꯤ ꯐꯖꯕ꯭ꯔꯥ ꯑꯉꯥꯡꯁꯦ ꯑꯌꯦꯛꯄꯅꯤꯀꯣ ꯑꯣꯀꯦ 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 ꯑꯩ ꯌꯥꯝ ꯂꯦꯡꯃꯟꯈ꯭ꯔ ꯃꯥꯜꯂꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯣꯀꯦ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯅꯪ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯑꯣꯀꯣ ꯑꯩꯒꯤ ꯅꯝꯕꯔ ꯂꯩꯔꯝꯃꯅꯤ ꯑꯩ ꯅꯪꯒꯤꯁꯨ ꯋꯥ ꯈꯔ ꯍꯥꯏꯕꯤꯒꯦ ꯑꯩꯒꯤ ꯂꯥꯏꯐ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕꯤꯕ ꯃꯈꯩꯗꯤ ꯑꯩꯅ ꯀꯥꯎꯖꯔꯣꯏ ꯑꯗꯨꯃꯛ ꯃꯌꯥꯝꯒꯤ ꯐꯅꯕꯁꯨ ꯑꯁꯤ ꯈꯛꯀꯤ ꯅꯠꯇꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩ ꯃꯌꯥꯝꯒꯤ ꯐꯅꯕꯁꯨ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯒꯤ ꯊꯥꯡꯖꯝ ꯔꯕꯤꯅꯥ ꯗꯦꯕꯤꯗ ꯂꯩꯕꯥꯛꯄꯣꯛꯄꯒ ꯁꯟꯗꯦꯒ ꯆꯥꯟꯅꯕ꯭ꯔꯣ ꯅꯨꯄꯥ ꯀꯔꯝꯕꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯅꯨꯄꯥꯒꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯊꯝꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯟꯙ꯭ꯌꯥ ꯍꯧꯕꯤꯖꯝ ꯏꯕꯨꯡ ꯆꯍꯤꯒꯤ ꯃꯇꯥꯡꯗꯤ ꯑꯐ ꯐꯠꯇ ꯂꯩꯕ꯭ꯔꯥ ꯆꯍꯤꯒꯤ ꯃꯇꯥꯡꯗ ꯑꯐ ꯐꯠꯇ ꯂꯩꯕ꯭ꯔꯥ ꯂꯩ ꯑꯣꯀꯦ ꯔꯣꯃꯥꯟ ꯇꯥꯃꯣ ꯅꯨꯄꯥꯅ ꯁꯟꯗꯦ ꯅꯨꯄꯤꯅ ꯃꯟꯗꯦ ꯑꯗꯩ ꯔꯥꯁꯤꯅ ꯃꯀꯔ ꯔꯥꯁꯤ ꯑꯩ ꯄꯥꯖꯔꯔꯣꯏ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯔꯣꯃꯥ ꯍꯌꯦꯡ ꯑꯣꯏꯅ ꯍꯥꯏꯖꯔꯛꯀꯦ ꯑꯩꯒꯤ ꯑꯗꯨꯁꯨ ꯋꯥꯆꯞꯇ ꯏꯕꯤꯔꯛꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯖꯗꯦ ꯑꯩꯅ ꯀꯥꯎꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅꯗꯤ ꯅꯨꯄꯥꯅ ꯁꯟꯗꯦ ꯅꯨꯄꯤꯅ ꯃꯟꯗꯦ ꯌꯥꯝꯅ ꯐꯩ ꯀꯣꯟꯖꯦꯡꯐꯝ ꯁꯟꯙ꯭ꯌꯥ ꯀꯀꯥꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯩ ꯍꯩꯔꯣꯛꯇꯒꯤꯅꯦ ꯑꯣꯀꯦ ꯀꯣꯟꯖꯦꯡꯐꯝ ꯁꯟꯙ꯭ꯌꯥꯅ ꯀꯩ ꯂꯝꯗꯒꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯂꯝꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯒꯤ ꯀꯣꯟꯖꯦꯡꯐꯝ ꯑꯩ ꯂꯥꯏꯠ ꯅꯝꯖꯩꯀꯣ ꯊꯦꯡꯀ꯭ꯌꯨ ꯁꯟꯙ꯭ꯌꯥ ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯁ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣꯕ ꯑꯩ ꯋꯥꯈꯜꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛ ꯁꯣꯅꯥꯂꯤ ꯇꯣꯡꯕ꯭ꯔꯥ ꯀꯩꯅꯣ ꯀꯀꯥ ꯉꯥ ꯏꯁꯤꯡ ꯊꯣꯛꯄ ꯍꯥꯏꯁꯦ ꯑꯣꯀꯦ ꯉꯥ ꯏꯁꯤꯡ ꯊꯣꯛꯄꯩ ꯋꯥꯔꯤꯗꯨꯅꯦ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯑꯣ ꯑꯗꯨꯒ ꯋꯥꯔꯤ ꯇꯞꯅ ꯁꯥꯟꯅꯗꯕ ꯂꯩꯌꯦꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯗꯣ ꯀꯩꯅꯣꯗꯁꯨ ꯏꯆꯟ ꯁꯣꯅꯥꯂꯤꯗꯁꯨ ꯍꯥꯏꯈ꯭ꯔꯤꯗꯣ ꯑꯗꯨꯅ ꯉꯥ ꯏꯁꯤꯡꯒꯤ ꯋꯥꯔꯤꯗꯣ ꯄꯨꯕ ꯌꯥꯕ ꯆꯦꯟꯁ ꯌꯥꯝꯅ ꯂꯩ ꯑꯗꯨꯒꯤꯅꯤꯀꯣ ꯑꯗꯒꯤ ꯊꯥꯡꯖꯝ ꯔꯕꯤꯅꯥ ꯗꯦꯕꯤ ꯅꯨꯄꯥ ꯂꯩꯕꯥꯛ ꯄꯣꯛꯄꯅꯦ ꯑꯗꯨꯝ ꯂꯩꯕꯥꯛ ꯄꯣꯛꯄ ꯀꯔꯤꯒꯤ ꯍꯥꯏꯕꯅꯣ ꯃꯦꯁꯦꯖꯇꯣ ꯑꯝꯇ ꯃꯄꯨꯡ ꯐꯥꯅ ꯏꯕꯤꯔꯣ ꯃꯊꯛꯇ ꯌꯧꯈ꯭ꯔꯦꯕꯀꯣ ꯐꯔꯦ ꯑꯩ ꯆꯤꯡꯊꯖꯔꯒꯦ ꯊꯥꯡꯖꯝ ꯔꯕꯤꯅꯥꯒꯤꯅꯦꯕꯀꯣ ꯔꯕꯤꯅꯥꯒꯤ ꯃꯦꯁꯦꯖ ꯀꯥꯏ ꯌꯧꯈ꯭ꯔꯦ ꯔꯕꯤꯅꯥꯒꯤ ꯃꯦꯁꯦꯖ ꯊꯤꯐꯪꯗ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯑꯣꯀꯦ ꯔꯕꯤꯅꯥ ꯑꯃꯨꯛꯇꯒ ꯀꯩꯅꯣ ꯑꯃꯨꯛꯀꯁꯨ ꯃꯥꯡꯈ꯭ꯔꯦꯅꯦ ꯀꯣ ꯑꯩ ꯀꯩꯅꯣꯝꯇ ꯌꯦꯡꯖꯒꯦ
ओके 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 कदाꯏꯅꯣꯅꯦ ꯍꯦ ओके ꯅꯨꯄꯥ ꯂꯩꯕ ꯑꯗꯣ ꯅꯨꯄꯥ ꯂꯩꯕ ꯈꯣꯠꯄꯅꯤ ꯅꯨꯄꯤꯒꯤ ꯑꯃꯨꯛ ꯀꯥꯎꯈ꯭ꯔꯦ ꯑꯩ ꯊꯤ ꯐꯪꯗ꯭ꯔꯦꯕꯀꯣ ꯃꯄꯨꯡ ꯐꯥꯅ ꯑꯃꯨꯛꯇꯒꯤ ꯏꯕꯤꯔꯛꯑꯣ ꯊꯥꯡꯖꯝ ꯔꯕꯤꯅꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯀꯣꯟꯖꯦꯡꯕꯝ ꯆꯟꯗ꯭ꯌꯥ ꯋꯥꯒꯥꯏ ꯑꯣꯀꯦ ꯋꯥꯒꯥꯏ ꯋꯥꯒꯥꯏ ꯑꯣꯀꯦ ꯍꯣꯏ ꯋꯥꯒꯥꯏ ꯊꯦꯡꯛ ꯌꯨ ꯁꯟꯗ꯭ꯌꯥ ओके अदगी हेरोक पार्ट क्या आई पार्ट 2 दगिने हेरोक पार्ट 2 दगिने वो युम थीब यम लाइबने जिमिना नवरेम हाय जिमिना जिमिना लाए चन जिमिना लाए नुपा न मई नुपिने इसिंग नुपा न मई नुपिने इसिंग नुपिने इसिंग ओके ताबसे फतबो तमो जिमिना मधु फई अदो खरा खरा अखोगी मुथꯠनब होनबद खरा वानी मईसे इसिंग मुथत्नब होनबद खरदि वागनी हाबसिम थमगे ꯑꯩꯁꯨ ꯂꯥꯏꯠ ꯅꯝꯃꯤꯀꯣ ꯀꯀꯥ ꯊꯦꯡꯛ ꯌꯨ ꯁꯣꯅꯥꯂꯤ ꯇꯣꯡꯕ꯭ꯔꯝ ꯑꯗꯒꯤ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯗꯗꯥ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯑꯔꯣꯏꯕ ꯃꯇꯝ ꯌꯧꯔꯛꯑꯦ ꯑꯗꯨꯕꯨ ꯗꯗꯥ ꯍꯤꯡꯗꯤ ꯍꯤꯡꯅꯤꯡꯉꯤ ꯑꯗꯨꯕꯨ ꯅꯤꯡꯕ ꯀꯥꯏꯕꯅ ꯏꯁꯔꯨꯛ ꯑꯣꯏꯔꯦ ꯀꯔꯤꯒꯤꯅꯣ ꯏꯆꯟꯇꯣꯏꯕꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯗꯦ ꯑꯩ ꯍꯌꯦꯡ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯕꯅꯦꯀꯣ ꯏꯆꯟꯇꯣꯏꯕꯤ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣ ꯅꯪ ꯋꯥꯈꯜ ꯁꯦꯔꯥꯟꯅꯅ ꯈꯜꯂꯒꯗꯤ ꯅꯪꯒꯤ ꯑꯐꯕ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨ ꯇꯞꯅ ꯍꯥꯏꯅꯁꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯌꯥꯝꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯔꯒ ꯑꯩ ꯃꯌꯥꯝꯒꯤ ꯑꯐꯕ ꯃꯌꯥꯝꯒꯤ ꯈꯤꯇꯪ ꯀꯥꯟꯅꯒꯗ꯭ꯔꯥ ꯃꯌꯥꯝ ꯈꯪꯃꯤꯟꯅꯅꯕ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯅ ꯑꯩꯒꯤꯗ ꯁꯤꯃ ꯇꯧꯔꯦꯅ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯜꯂꯒ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜꯗꯤ ꯀꯅꯥꯝꯇ ꯈꯟꯕꯤꯒꯅꯨ ꯃꯗꯨꯃꯗꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯈꯥꯏꯔꯛꯄ ꯀꯌꯥ ꯑꯃꯁꯨ ꯂꯩꯕ ꯌꯥꯏ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯇꯥꯕꯗ ꯇꯨꯖꯨꯡꯕ ꯀꯩꯅꯣꯁꯤꯗꯤ ꯁꯤ ꯀꯩꯅꯣꯁꯤꯡꯁꯤꯗꯤꯀꯣ ꯌꯥꯔꯤꯃꯈꯩꯗꯤ ꯃꯌꯥꯝ ꯍꯥꯏꯅꯒꯨꯝꯁꯦ ꯄ꯭ꯂꯤꯖ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀ ꯃꯔꯤ ꯂꯩꯅꯗꯕꯤ ꯑꯩ ꯁꯤꯃ ꯍꯥꯏꯈ꯭ꯔꯦ ꯁꯤꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯁꯤꯃ ꯈꯪꯕꯗꯒꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯐꯠꯇꯕ ꯂꯝꯕꯤꯔꯣꯝꯗ ꯄꯨꯕꯗꯤ ꯄꯨꯁꯤꯟꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯥꯏ ꯑꯩꯅ ꯏꯁꯣꯔ ꯍꯥꯏꯅ ꯍꯥꯏꯖꯈꯤꯕꯗꯣ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛꯇꯤ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯔꯒ ꯂꯣꯏꯅ ꯌꯥꯕꯅꯦ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯕꯗꯤ ꯆꯤꯡꯈꯠꯄꯤꯔꯛꯄꯅꯦ ꯑꯩꯈꯣꯏꯗ ꯑꯗꯨꯒ ꯃꯤꯗ ꯈꯨꯔꯨꯝꯃꯒꯗꯤ ꯀꯣꯛꯇ ꯅꯦꯠꯊꯔꯛꯄꯁꯨ ꯌꯥꯏ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯅꯦꯅ ꯍꯥꯏꯖꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯗ ꯈꯨꯔꯨꯝꯗꯕ ꯃꯍꯨꯠꯇ ꯏꯁꯣꯔꯗ ꯈꯨꯔꯨꯝꯕꯤꯌꯨ ꯑꯗꯨ ꯏꯁꯣꯔꯗ ꯈꯨꯔꯨꯝꯕꯁꯤ ꯀꯔꯝꯅ ꯈꯨꯔꯨꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯩꯒꯤ ꯐꯠꯇꯕ ꯑꯁꯤꯃ ꯂꯩꯔꯦ ꯈꯪꯍꯧꯔꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯔꯒ ꯐꯅꯤ ꯑꯗꯒꯤ ꯑꯩ ꯁꯤꯃ ꯂꯩꯔꯦ ꯍꯥꯏꯔꯗꯤ ꯀꯔꯤ ꯇꯧꯔꯒ ꯐꯅꯤ ꯍꯥꯏꯕꯁꯤꯡꯁꯦ ꯈꯟꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯩꯕꯅꯅꯤ ꯑꯩꯅ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯃꯌꯥꯝꯒ ꯈꯪꯃꯤꯟꯅꯅꯕ ꯇꯥꯟꯖꯥ ꯁꯨꯝ ꯂꯧꯖꯔꯤꯁꯤ ꯑꯗꯨ ꯑꯩꯗꯤ ꯌꯥꯝ ꯆꯤꯡꯅꯖꯕ ꯄꯥꯈꯠꯆꯕ ꯌꯥꯝ ꯂꯩꯖꯩ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯈꯜ ꯃꯈꯜ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯏꯆꯟꯗ ꯅꯠꯆꯗꯦꯀꯣ ꯁꯨꯝ ꯈꯤꯇꯪ ꯅꯤꯡꯁꯤꯡꯖꯔꯛꯄꯒꯤ ꯋꯥꯅꯤ ꯑꯩꯅ ꯈꯟꯖꯍꯧꯕꯗꯣ ꯉꯁꯥꯏ ꯍꯥꯏꯒꯦ ꯈꯜꯂꯝꯕꯁꯨ ꯀꯥꯎꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯑꯩ ꯁꯤꯃ ꯇꯧꯔꯦꯅ ꯋꯥꯈꯜꯁꯤ ꯁꯦꯔꯥꯟꯅꯅ ꯆꯠꯈ꯭ꯔꯒ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯍꯦꯛꯇ ꯈꯟꯅꯕ ꯑꯗꯨꯗꯤ ꯑꯗꯨ ꯇꯧꯕꯤꯅꯨ ꯑꯩꯅ ꯍꯥꯏꯖꯔꯤꯗꯤ ꯐꯠꯇ꯭ꯔꯦ ꯈꯪꯕꯗꯨꯗꯤ ꯏꯁꯣꯔꯗ ꯈꯨꯔꯨꯝꯃꯒ ꯂꯣꯏꯅ ꯀꯣꯛꯄꯤꯕ ꯉꯥꯛꯇꯅꯦ ꯀꯣꯛꯄꯤꯔꯛꯄꯅꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤꯗꯤ ꯐꯠꯇꯕ ꯑꯃ ꯂꯩꯔꯁꯨ ꯑꯐꯕ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯃꯤꯑꯣꯏꯕꯁꯤ ꯐꯠꯇꯕ ꯉꯥꯛꯇꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯗ ꯑꯩꯈꯣꯏꯗ ꯂꯥꯏꯕꯛ ꯑꯃ ꯄꯥꯜꯂꯤ ꯂꯥꯏꯕꯛ ꯑꯃ ꯄꯥꯟꯕꯅꯤꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯂꯥꯏꯕꯛ ꯑꯃ ꯂꯩꯒꯅꯤ ꯂꯥꯏꯕꯛ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯂꯛ ꯑꯃ ꯂꯩꯒꯅꯤ ꯍꯥꯏꯕꯅꯤ ꯂꯛ ꯂꯩꯗꯕ ꯂꯥꯏꯕꯛ ꯂꯩꯗꯕ ꯃꯤ ꯑꯃꯗ ꯂꯩꯕ ꯌꯥꯗꯦ ꯃꯤꯄꯨꯝ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯑꯗꯤ ꯂꯛ ꯑꯃꯃꯝ ꯂꯣꯏ ꯂꯩꯒꯅꯤ ꯂꯥꯏꯕꯛ ꯑꯃꯃꯝ ꯂꯣꯏ ꯂꯩꯒꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏꯕꯛꯇꯨꯅ ꯊꯦꯡꯕ ꯉꯟꯕ ꯑꯗꯒꯤ ꯄꯤꯛꯄ ꯆꯥꯎꯕ ꯑꯁꯤꯗ ꯈꯥꯏꯗꯣꯛꯀꯗꯕ ꯈꯛꯇꯅꯤ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯁꯨ ꯑꯩ ꯇꯣꯉꯥꯟꯅ ꯅꯣꯡꯃ ꯑꯃ ꯐꯖꯅ ꯊꯝꯖꯔꯛꯀꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯅ ꯀꯥꯏ ꯌꯧꯖꯈ꯭ꯔꯦ ꯉꯁꯥꯏꯒꯤꯗꯣ ꯑꯣꯀꯦ ꯏꯆꯟ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯌꯧꯈ꯭ꯔꯦ ꯏꯆꯟ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯅꯕꯨꯡꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯈꯤꯁꯦ ꯅꯪꯒꯤ ꯑꯐꯕ ꯃꯌꯥꯝ ꯂꯩꯔꯤ ꯅꯪꯅ ꯍꯪꯉꯛꯇꯕꯩꯅꯤꯀꯣ ꯑꯗꯒꯤ ꯊꯣꯡꯒꯥꯝ ꯔꯕꯤꯅꯥ ꯗꯦꯕꯤ ꯑꯩꯅ ꯁꯟꯗꯦ ꯅꯨꯄꯥꯅ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯑꯣꯀꯦ ꯌꯥꯝꯅ ꯐꯔꯦ ꯃꯥꯡꯈ꯭ꯔꯦꯅꯦ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ओके ꯊꯥꯡꯖꯝ ꯔꯕꯤꯅꯥ ꯁꯤ ꯂꯩꯔꯦ ꯑꯩꯅ ꯑꯗꯨ ꯌꯥꯝ ꯐꯩ ꯑꯐꯕ ꯑꯣꯏ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯆꯐꯨ ꯏꯋꯥꯟ ꯇꯥꯏ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕꯒꯤ ꯀꯩꯅꯣ ꯂꯩ ꯑꯗꯒꯤ ꯔꯣꯃꯥ ꯅꯥꯎꯔꯦꯝ ꯇꯥꯃꯣ ꯑꯗꯨꯗꯤ ꯅꯨꯄꯥꯅ ꯂꯝꯇꯥ ꯑꯗꯨꯒ ꯅꯨꯄꯤꯅ ꯏꯉꯥ ꯀꯔꯤ ꯐꯣꯟ ꯂꯩꯒꯦ
ꯇꯥꯃꯣ ꯑꯗꯨꯁꯨ ꯔꯣꯃꯥ ꯇꯣꯉꯥꯟꯅ ꯌꯦꯡꯒꯗꯕ ꯑꯣꯏ ꯑꯉꯥꯟꯕꯗꯤ ꯌꯥꯗꯕ ꯈꯔ ꯈꯣꯠꯀꯗꯕ ꯂꯩ ꯑꯗꯨꯒꯤꯁꯨ ꯖꯤꯃꯤꯅꯥꯗ ꯍꯥꯏ ꯇꯥꯃꯣ ꯑꯣꯀꯦ ꯍꯥꯏ ꯖꯤꯃꯤꯅꯥ ꯖꯤꯃꯤꯅꯥ ꯑꯗꯒꯤ ꯀꯨꯟꯖꯦꯡꯕꯝ ꯁꯟꯙ꯭ꯌꯥ ꯀꯨꯟꯖꯦꯝ ꯀꯀꯥꯁꯦ ꯌꯨꯝꯗꯁꯨ ꯌꯦꯡꯕ꯭ꯔꯣ ꯑꯩ ꯌꯨꯝꯗ ꯌꯦꯡꯗ꯭ꯔꯤ ꯍꯥꯏꯖꯔꯒꯦ ꯑꯁꯦꯡꯕꯗꯤ ꯌꯨꯝꯗ ꯌꯦꯡꯗ꯭ꯔꯤ ꯍꯥꯏꯖꯔꯒꯦ ꯌꯨꯝꯗ ꯌꯦꯡꯉꯒꯗꯤ ꯌꯨꯝꯗ ꯄꯩꯁꯥ ꯐꯪꯒꯅꯤ ꯌꯨꯝꯗ ꯄꯩꯁꯥ ꯐꯪꯗꯕꯤꯗ ꯑꯩ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯑꯣꯏꯅ ꯁꯨꯝ ꯑꯩ ꯇꯧꯖꯒꯦꯅ ꯂꯩꯖꯕꯅꯦ ꯑꯗꯨꯅ ꯑꯩ ꯀꯩꯝ ꯄꯥꯏꯖꯗꯦ ꯑꯁꯤꯃ ꯊꯝꯖꯒꯦ ꯀꯣꯟꯖꯦꯡꯐꯝ ꯁꯟꯙ꯭ꯌꯥ ꯁꯇꯤꯁ ꯑꯍꯟꯊꯦꯝ ꯁꯥꯔ ꯂꯥꯏꯠ ꯄ꯭ꯔꯤꯚꯤꯌꯁ ꯚꯤꯗꯤꯑꯣ ꯑꯦꯟ ꯌꯨꯁꯐꯨꯜ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯁꯇꯤꯁ ꯑꯣꯀꯦ ꯀꯣꯟꯖꯦꯡꯐꯝ ꯁꯟꯙ꯭ꯌꯥ ꯌꯦꯡꯖꯕ ꯌꯥꯔꯗꯤ ꯂꯥꯛꯆꯒꯦ ꯇꯧꯕꯅꯤ ꯀꯀꯥ ꯑꯩ ꯌꯨꯝꯗ ꯉꯥꯛꯇ ꯂꯩꯕ ꯁꯪꯖꯗꯦ ꯑꯗꯨꯏ ꯃꯍꯨꯠꯇ ꯑꯩꯅ ꯏꯆꯟ ꯈꯣꯏꯔꯣꯝꯒꯤ ꯁꯥꯏꯠꯇ ꯀꯣꯏꯊꯣꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯊꯦꯡꯅꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒ ꯇꯟꯖꯥ ꯐꯪꯉꯗꯤꯁꯨ ꯑꯗꯨꯒꯨꯝꯕ ꯌꯦꯡꯁꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯉꯁꯤ ꯐꯥꯎꯗ ꯑꯩ ꯅꯨꯃꯤꯗꯥꯡ ꯈꯛꯇꯅꯤ ꯌꯨꯝꯗ ꯂꯩꯔꯤꯁꯤ ꯑꯗꯨꯅ ꯑꯣꯀꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩ ꯅꯝꯕꯔ ꯄꯤꯖꯔꯤꯗꯨꯅꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯁꯦ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯒꯤ ꯁꯦꯕꯥꯅꯤ ꯑꯩ ꯑꯁꯤꯃꯛꯅ ꯑꯩ ꯄꯩꯁꯥ ꯇꯥꯟꯕꯗꯤ ꯄꯥꯝꯖꯗꯕꯒꯤꯅꯤ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯒ ꯌꯨꯝ ꯌꯧꯔꯛꯑꯒꯗꯤ ꯑꯗꯒꯤ ꯄꯩꯁꯥ ꯌꯥꯎꯗꯕ ꯌꯥꯗꯕ ꯈꯔ ꯁꯨꯝ ꯂꯥꯛꯄ ꯌꯥꯏ ꯑꯗꯒꯤ ꯄꯩꯁꯥ ꯊꯥꯗꯔꯒ ꯇꯧꯒꯗꯕ ꯃꯈꯩꯗꯤ ꯑꯩꯅ ꯌꯦꯡꯅꯤꯡꯗꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯗꯣ ꯀꯩ ꯂꯩꯒꯦ ꯑꯗꯨꯗꯃꯛ ꯇꯥꯟꯅꯁꯦ ꯖꯤꯃꯤꯅꯥ ꯅꯥꯎꯔꯦꯝ ꯑꯩꯗꯤ ꯍꯧꯕꯒ ꯂꯥꯏꯛ ꯅꯝꯈ꯭ꯔꯕꯅꯤꯀꯣ ꯇꯥꯃꯣ ꯊꯦꯡꯛ ꯌꯨ ꯏꯆꯟ ꯖꯤꯃꯤꯅꯥ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯀꯌꯥ ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯦ ꯑꯩꯁꯦ ꯏꯆꯟ ꯈꯣꯏ ꯍꯣꯏ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯏꯆꯟ ꯃꯔꯝ ꯃꯣꯛꯏꯀꯣ ꯏꯆꯟ ꯊꯣꯏꯕꯤ ꯑꯗꯒꯤ ꯂꯣꯡꯖꯝ ꯀꯤꯌꯣꯕꯇꯤ ꯂꯥꯛꯑꯦ ꯉꯁꯥꯏꯗꯒꯤ ꯊꯦꯡꯅꯗꯦ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯕꯅꯦꯀꯣ ꯑꯗꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯨ ꯊꯝꯕꯅꯦ ꯏꯆꯟ ꯀꯤꯌꯣꯕꯇꯤ ꯄꯨꯡ 7ꯇꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯝꯈꯤꯕꯅꯦ ꯄꯨꯡ 8:30 PM ꯂꯥꯏꯚ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯈ꯭ꯔꯕꯅꯦ ꯑꯗꯒꯤ ꯀꯩꯁꯥꯝ ꯊꯣꯏꯕꯤ ꯗꯗꯥ ꯁꯥꯎꯕꯤꯅꯨ ꯑꯗꯨꯒꯤ ꯅꯠꯇꯦꯀꯣ ꯑꯋꯥꯕ ꯊꯦꯡꯅꯕꯒꯤꯅꯤ ꯑꯣꯀꯦ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯪꯉꯣꯟꯗ ꯅꯠꯇꯦꯍꯦ ꯊꯣꯏꯕꯤ ꯅꯪꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯅꯤꯡꯁꯤꯡꯕꯗꯨꯒꯤ ꯑꯗꯨꯒꯨꯝꯕ ꯑꯗꯨꯗꯤ ꯍꯦꯟꯕ ꯃꯃꯥꯡꯗ ꯀꯌꯥ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯑꯝꯇꯪ ꯍꯥꯏꯒꯦꯅ ꯈꯜꯍꯧꯕꯗꯣ ꯏꯆꯟꯅꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯒ ꯉꯁꯤ ꯃꯌꯥꯝꯗ ꯑꯗꯨꯒꯤ ꯋꯥꯗꯨ ꯐꯣꯡꯗꯣꯛꯍꯟꯕꯤꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯍꯥꯏꯐꯦꯠ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯛꯏꯁꯤ ꯑꯩꯗꯤ ꯏꯆꯟꯕꯨ ꯌꯥꯝ ꯊꯥꯒꯠꯂꯤꯅꯦ ꯊꯦꯡꯛ ꯌꯨ ꯑꯗꯒꯤ ꯔꯣꯃꯥ ꯑꯉꯣꯝ ꯗ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯁꯦꯇꯔꯗꯦꯅꯤ ꯃꯖꯤꯡ ꯌꯥꯝ ꯐꯠꯇꯦ ꯆꯀ꯭ꯔ ꯑꯅꯤꯅꯤ ꯑꯁ ꯑꯗꯨꯗꯤ ꯆꯀ꯭ꯔ ꯑꯅꯤ ꯋꯥꯔꯤ ꯐꯖꯗꯣꯔꯤꯅꯦ ꯑꯗꯨꯁꯨ ꯇꯞꯅ ꯁꯥꯟꯅꯁꯦ ꯆꯟꯗ꯭ꯔꯃ ꯀꯣ ꯑꯗꯒꯤ ꯔꯦꯁꯃꯥ ꯈꯨꯃꯟ ꯑꯩꯗꯤ ꯂꯥꯏꯚ ꯊꯥꯕꯒ ꯂꯥꯏꯚ ꯅꯝꯕꯅꯤ ꯊꯦꯡꯛ ꯌꯨ ꯔꯦꯁꯃꯥ ꯑꯩꯒꯤ ꯁꯥꯏꯠꯇꯁꯨ ꯏꯆꯟ ꯔꯦꯁꯃꯥꯗ ꯂꯥꯏꯚ ꯅꯝꯒꯦꯗꯣ ꯑꯗꯒꯤ ꯂꯥꯏꯚ ꯅꯝꯕꯤꯈꯤꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯂꯥꯏꯚ ꯅꯝꯒꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯑꯞꯁꯅꯥ ꯑꯂꯤ ꯇꯥꯃꯣꯁꯤ ꯌꯥꯝ ꯐꯕ ꯃꯥꯜꯂꯤ ꯑꯩꯁꯤ ꯈꯪꯗꯦ ꯐꯔꯤꯕ ꯐꯠꯇꯕ ꯈꯪꯗꯦ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯍꯣꯏ ꯗꯗꯥ ꯑꯣꯀꯦ ꯈꯪꯉꯦꯝꯕꯝ ꯁꯨꯆꯤꯇ꯭ꯔꯥ ꯇꯥꯃꯣ ꯃꯟꯗꯦꯒ ꯁꯦꯇꯔꯗꯦꯒ ꯄꯪꯗ꯭ꯔꯥ ꯅꯨꯄꯥ ꯀꯔꯝꯕꯅꯣ ꯅꯨꯄꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯅꯨꯄꯥꯒ ꯅꯨꯄꯤꯗ ꯑꯩꯈꯣꯏꯅ ꯑꯩꯅ ꯁꯤꯗ ꯌꯦꯡꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯅꯨꯄꯥꯅ ꯃꯊꯛ ꯊꯪꯉꯒ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯄꯥꯗꯒꯤ ꯍꯧꯅ ꯌꯦꯡꯉꯛꯄ ꯉꯥꯛꯇꯅꯤꯅꯦ ꯔꯥꯁꯤ ꯌꯦꯡꯉꯁꯨ ꯀꯔꯤ ꯌꯦꯡꯉꯁꯨ ꯅꯨꯄꯥꯗ ꯕꯦꯁ ꯇꯧꯔꯒ ꯅꯨꯄꯤꯅ ꯀꯔꯤ ꯂꯩꯕ ꯅꯨꯄꯥꯗ ꯂꯩꯔꯤꯁꯤꯒ ꯅꯨꯄꯤꯒ ꯆꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯤ ꯅꯨꯄꯥꯗ ꯂꯩꯒꯗꯕꯅꯤꯅ ꯑꯩ ꯑꯁꯦꯡꯕꯒꯤ ꯌꯦꯡꯕ ꯅꯤꯌꯣꯝꯁꯦ ꯁꯨꯝꯅ ꯌꯦꯡꯕꯅꯤ ꯑꯗꯨꯅ ꯅꯨꯄꯥꯅ ꯃꯟꯗꯦ ꯅꯨꯄꯤꯅ ꯁꯦꯇꯔꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯗꯅꯦꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯑꯣꯀꯦ ꯆꯥꯅꯩ ꯑꯐꯕ ꯑꯣꯏ ꯁꯨꯆꯤꯇ꯭ꯔꯥ ꯔꯣꯃꯥ ꯑꯉꯣꯝ ꯗ ꯌꯥꯔꯗꯤ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯔꯗꯤ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯛꯑꯣ ꯉꯁꯥꯏꯒꯤꯗꯣ ꯀꯩꯅꯣꯅꯦ ꯊꯥꯡꯖ ꯄꯣꯛꯄꯗꯣ ꯃꯥꯒꯤ ꯄꯣꯛꯄꯒꯤ ꯄꯨꯡꯐꯝ ꯔꯥꯁꯤ ꯑꯗꯨꯁꯤꯡꯗꯣ ꯀꯨꯞꯅ ꯌꯦꯡꯁꯦ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯅꯝꯕꯔꯗꯨ ꯑꯗꯨꯃꯛ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯌꯦꯡꯖꯔꯛꯀꯦ ꯈꯤꯇꯪ ꯍꯣꯠꯀꯗꯕ ꯈꯔ ꯂꯩ ꯍꯧꯖꯤꯛꯇꯤ ꯌꯥꯗꯕ ꯈꯔ ꯂꯩꯕꯅ ꯇꯧꯔꯤꯅꯦ ꯋꯥꯔꯧꯕꯤꯅꯣ ꯌꯥꯔꯒꯗꯤ ꯑꯩꯅ ꯍꯦꯟꯅ ꯂꯣꯏꯅ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯍꯥꯏꯗꯣꯛꯈ꯭ꯔꯒꯗꯤ ꯉꯁꯥꯏ ꯑꯩ ꯍꯥꯟꯅꯗꯒꯤ ꯄꯟꯅ ꯂꯩꯔꯤꯕ ꯃꯦꯁꯦꯖꯀ ꯀꯩꯀꯥ ꯃꯌꯥꯝꯁꯤꯡꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯌꯥꯝ ꯀꯣꯝꯅ ꯃꯌꯥꯝꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯕ ꯉꯝꯗꯣꯏꯅꯦ ꯃꯦꯁꯦꯖ ꯌꯥꯝ ꯄꯦꯟꯗꯤꯡ ꯂꯩꯔꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯩ ꯍꯌꯦꯡ ꯃꯁꯤꯁꯤꯡꯁꯤ ꯇꯧꯕ ꯀꯥꯟꯗ ꯑꯗꯨꯁꯨ ꯋꯥꯆꯞꯇ ꯅꯤꯡꯁꯤꯡꯕꯤꯔꯛꯇ꯭ꯔꯗꯤ ꯑꯩ ꯑꯃꯨꯛ ꯀꯥꯎꯈꯤꯕꯁꯨ ꯌꯥꯏ ꯊꯕꯛꯁꯤ ꯌꯥꯝꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯌꯦꯡꯁꯤꯀꯣ ꯏꯆꯟ ꯑꯗꯒꯤ ꯀꯣꯟꯖꯦꯡꯕꯝ ꯁꯟꯙ꯭ꯌꯥ ꯀꯀꯥ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯐ꯭ꯔꯥꯏꯗꯦ
ꯅꯨꯄꯤ ꯐ꯭ꯔꯥꯏꯗꯦ ꯉꯥꯛꯇꯅꯤ ꯄꯛꯅꯕ꯭ꯔꯥ ꯄꯛꯅꯗꯦ ꯆꯐꯨ ꯉꯥꯛꯇ ꯇꯥꯏ ꯄꯛꯅꯗꯦ ꯆꯐꯨ ꯑꯃ ꯀꯥꯏꯒꯅꯤ ꯏꯆꯟ ꯁꯟꯙ꯭ꯌꯥ ꯀꯥꯅꯟ ꯆꯨꯡꯈꯥꯝ ꯅꯨꯄꯥꯅ ꯁꯒꯣꯜꯁꯦꯝ ꯑꯗꯨꯒ ꯅꯨꯄꯤꯅ ꯂꯩꯕꯥꯛꯄꯣꯛꯄ ꯁꯒꯣꯜꯁꯦꯟ ꯏꯔꯥꯏ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯂꯩꯕꯥꯛꯄꯣꯛꯄ ꯑꯐꯕ ꯑꯣꯏ ꯀꯥꯅꯟ ꯆꯨꯡꯈꯥꯝꯁꯤ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯅꯨꯄꯥꯗꯁꯨ ꯀꯥꯅꯟ ꯀꯧꯕ ꯂꯩ ꯅꯨꯄꯤꯗꯁꯨ ꯀꯥꯅꯟ ꯀꯧꯕ ꯂꯩ ꯀꯩꯁꯥꯝꯊꯣꯏꯕꯤ ꯑꯩꯁꯨ ꯂꯥꯏꯚ ꯇꯧꯖꯔꯦ ꯀꯩꯁꯥꯝꯊꯣꯏꯕꯤ ꯉꯁꯥꯏꯗꯩ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯦ ꯑꯣꯀꯦ ꯃꯌꯥꯝ ꯀꯝꯗꯧꯕꯤꯒꯦ ꯉꯁꯤ ꯑꯣꯜꯃꯣꯁ ꯄꯨꯡ 1:10 ꯑꯩ ꯂꯥꯏꯚ ꯇꯧꯖꯔꯦ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯖꯔꯦ ꯃꯌꯥꯝꯒ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯁꯤꯔꯥ ꯃꯌꯥꯝ ꯍꯪꯕꯤꯒꯗꯕ ꯀꯔꯤ ꯂꯩꯔꯤ ꯑꯩ ꯃꯤꯅꯤꯠ 5ꯒꯤ ꯃꯇꯝ ꯄꯤꯖꯒꯦ ꯐꯣꯟꯁꯨ ꯃꯩ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡ ꯂꯥꯛꯀꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯡ 9:95 ꯅꯠꯇ꯭ꯔꯒ ꯑꯁꯤꯗꯩꯅ ꯄꯨꯡ 10 ꯐꯥꯎ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯃꯌꯥꯝꯒ ꯎꯅꯁꯤ ꯅꯨꯡꯇꯤꯒꯤ ꯀꯔꯤ ꯅꯨꯃꯤꯠꯀꯤ ꯍꯪꯕꯤꯒꯗꯕ ꯍꯪꯕꯤꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯛ ꯁꯦꯝ ꯁꯥꯔꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯇꯥꯃꯣ ꯅꯨꯄꯥꯅ ꯁꯟꯗꯦ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯗꯅꯦꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯑꯐꯕ ꯑꯣꯏ ꯃꯦꯁꯦꯖꯇ ꯀꯛꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯐꯕꯗꯤ ꯑꯣꯏ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯀꯣꯟꯖꯦꯡꯕꯝ ꯁꯟꯙ꯭ꯌꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦꯗ ꯐ꯭ꯔꯥꯏꯗꯦ ꯉꯥꯛꯇ ꯄꯛꯅꯗꯕ ꯆꯟ ꯁꯟꯙ꯭ꯌꯥ ꯔꯥꯁꯤꯁꯨ ꯌꯦꯡꯁꯦ ꯑꯗꯨꯒ ꯌꯦꯡꯕ ꯌꯥꯕ ꯃꯈꯜ 3 ꯂꯩꯒꯅꯤ ꯑꯗꯨꯗꯤ ꯌꯦꯡꯁꯦ 3ꯗꯤ ꯃꯅꯨꯡꯗ 2 ꯆꯥꯟꯅꯔꯒꯗꯤ ꯑꯐꯕ ꯁꯨꯝ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯄꯛꯅꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯀꯤ ꯄꯛꯅꯗꯕ ꯁꯤꯒꯤꯁꯨ ꯌꯥꯝ ꯆꯥꯎꯅꯗꯤ ꯂꯩ ꯇꯧꯕꯇꯕꯨ ꯑꯗꯨꯅ ꯄꯛꯅꯗꯕ ꯑꯣꯏꯔꯒꯁꯨ ꯁꯣꯝꯗ ꯑꯅꯤꯗꯨꯅ ꯄꯛꯅꯔꯝꯕ ꯇꯥꯔꯒꯗꯤ ꯑꯐꯕ ꯂꯩ ꯍꯥꯏꯕꯒꯤ ꯐꯣꯜꯁꯨ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯌꯥꯝ ꯀꯝꯗꯧꯁꯦ ꯅꯣꯛꯅ ꯀꯥꯏꯅꯔꯁꯦ ꯀꯥꯏꯗꯣ ꯀꯝꯗꯧꯁꯤꯒꯦ ꯃꯌꯥꯝ ꯍꯌꯦꯡꯗꯒꯤꯗꯤ ꯊꯕꯛ ꯆꯤꯟꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯅꯤ ꯁ꯭ꯀꯨꯜ ꯑꯦꯛꯖꯥꯝꯁꯨ ꯊꯥꯕꯅꯤꯅ ꯑꯗꯒꯤ ꯊꯕꯛ ꯁꯣ ꯕ꯭ꯌꯨꯖꯤ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯅꯣꯡꯉꯥꯜꯍꯟꯅꯤꯡꯗꯦ ꯑꯗꯨ ꯅꯣꯡꯉꯥꯜꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯂꯥꯏꯚ ꯁꯨꯝ ꯇꯧꯅꯔꯒ ꯅꯣꯡꯉꯥꯜꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩꯁꯤ ꯂꯥꯏꯚ ꯁꯨꯝ ꯇꯧꯅꯔꯁꯨ ꯌꯥꯗꯕ ꯌꯥꯅꯤ ꯅꯣꯡꯉꯥꯜꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯍꯌꯦꯡꯗꯒꯤꯗꯤ ꯃꯟꯗꯦ ꯑꯃ ꯂꯥꯛꯑꯗꯧꯅꯤ ꯊꯕꯛꯁꯤ ꯑꯗꯨꯅ ꯈꯪꯗꯦ ꯃꯌꯥꯝꯒꯤ ꯊꯕꯛ ꯆꯤꯟꯕ ꯌꯥꯕ ꯆꯤꯜꯂꯒꯁꯨ ꯊꯕꯛ ꯀꯣꯏꯆꯠ ꯆꯠꯂꯨꯔꯁꯨ ꯀꯩꯒꯤꯅꯣ ꯄꯪꯇꯧ ꯇꯧꯔꯨꯔꯒꯁꯨ ꯃꯌꯥꯝꯒ ꯉꯥꯏꯍꯥꯛ ꯎꯅꯔꯒ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕ ꯃꯁꯤ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯑꯣꯏ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯝꯗꯧꯁꯦ ꯃꯌꯥꯝ ꯚꯤꯌꯨꯋꯔꯁꯨ ꯌꯥꯝꯅ ꯂꯩꯕꯁꯤꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯃꯄꯨꯡ ꯑꯣꯏꯅ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯁꯂꯥꯏ ꯂꯨꯍꯣꯡꯕꯗ ꯌꯦꯛ ꯁꯂꯥꯏ ꯒꯣꯇ꯭ꯔ ꯇꯧꯈꯤꯕ ꯑꯗꯒꯤ ꯏꯁꯣꯔꯒꯤ ꯃꯇꯥꯡꯗ ꯊꯝꯖꯈꯤꯕꯁꯤꯡꯁꯤꯒꯤ ꯍꯦꯟꯅ ꯃꯄꯨꯡ ꯑꯣꯏꯕ ꯏꯟ ꯗꯤꯇꯦꯜ ꯑꯣꯏꯕ ꯇꯣꯄꯤꯛ ꯃꯇꯦꯛꯇꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯨ ꯕ꯭ꯂꯣꯛꯁꯨ ꯑꯗꯨꯃꯛ ꯑꯩ ꯁꯦꯝꯖꯔꯛꯈꯤꯒꯗꯧꯔꯤꯕꯅꯤ ꯉꯁꯤꯒꯤ ꯆꯥꯎꯔꯥꯛꯄ ꯈꯔ ꯍꯥꯟꯅ ꯃꯌꯥꯝꯗ ꯈꯪꯍꯧꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥꯗꯣ ꯈꯪꯃꯤꯟꯅꯍꯧꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯅꯤꯅ ꯁꯣꯝꯗ ꯃꯦꯁꯦꯖꯁꯨ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯂꯩꯔꯦ ꯁꯤꯁꯨ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯖꯕꯒꯤ ꯇꯥꯏꯃꯤꯡ ꯃꯩꯁꯨ ꯆꯞꯄ ꯌꯥꯕꯒꯤ ꯇꯥꯏꯃꯤꯡ ꯂꯧꯃꯤꯟꯅꯁꯤꯔꯥ ꯃꯌꯥꯝ ꯍꯪꯕꯤꯒꯗꯕ ꯋꯥꯍꯪ ꯂꯩꯇ꯭ꯔꯒꯗꯤ ꯑꯩ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯃꯌꯥꯝ ꯑꯩ ꯃꯤꯅꯤꯠ 2ꯗꯪꯒ ꯍꯧꯖꯤꯛ ꯃꯤꯅꯤꯠ 2ꯒ ꯑꯩ ꯊꯝꯖꯈꯤꯒꯦ ꯑꯗꯨꯝ ꯍꯪꯕꯤꯕ ꯌꯥꯕ ꯃꯌꯥꯝ ꯍꯪꯕꯤꯔꯛꯑꯣ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯁꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯅꯤ ꯋꯥꯏꯅꯦ ꯐꯝꯕꯁꯦ ꯇꯥꯟꯅꯁꯤ ꯃꯌꯥꯝ ꯁꯨꯝ ꯇꯥꯟꯅꯁꯤꯀꯣ ꯀꯔꯤ ꯂꯩꯒꯦ ꯀꯩ ꯂꯩꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯐꯅ ꯑꯐꯕ ꯑꯣꯏꯅ ꯑꯗꯨꯒ ꯑꯐꯕ ꯁꯃꯥꯖ ꯑꯃ ꯑꯐꯕ ꯃꯩꯇꯩ ꯁꯃꯥꯖ ꯑꯃ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯣꯠꯅꯕꯗ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯑꯉꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯤꯌꯥꯔ ꯑꯩꯅ ꯃꯌꯥꯝꯗ ꯇꯧꯖꯕꯅꯤ ꯀꯪꯂꯩꯆꯥꯁꯤꯡꯗ ꯀꯪꯂꯩꯄꯥꯛꯁꯤꯗ ꯂꯩꯔꯤꯕ ꯀꯪꯂꯩꯆꯥꯁꯤꯡꯗ
ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯤꯀꯞ ꯊꯣꯛꯄꯒꯤ ꯇꯥꯟꯖꯥꯗꯨ ꯌꯧꯔꯒ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯏꯃꯥ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯅꯣꯡꯃꯗ ꯁꯣꯏꯗꯅ ꯑꯣꯏꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯩꯅ ꯊꯝꯖꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯃꯌꯥꯝꯅ ꯑꯔꯤꯕ ꯃꯇꯝꯗ ꯆꯠꯅꯔꯝꯕ ꯃꯌꯥꯝꯗꯣ ꯈꯔ ꯈꯔ ꯑꯩꯅ ꯄꯨꯊꯣꯛꯆꯔꯒ ꯇꯧꯖꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯌꯥꯝꯒ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯑꯃꯗꯤ ꯃꯌꯥꯝꯒ ꯍꯦꯟꯅ ꯂꯨꯅ ꯈꯟꯃꯤꯟꯅꯗꯨꯅ ꯀꯪꯂꯩꯄꯥꯛꯁꯤ ꯅꯤꯡꯈꯥ ꯇꯝꯕꯗꯣ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯟꯖꯗꯨꯅ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯈꯔ ꯈꯔ ꯑꯈꯪꯕ ꯈꯔ ꯈꯔ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ ꯑꯗꯣ ꯑꯩꯅ ꯉꯥꯡꯈꯤꯕꯁꯤꯡ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯗꯒꯤ ꯍꯥꯏꯔꯣꯏꯗꯕꯅ ꯍꯥꯏꯈꯤꯕ ꯑꯗꯩ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯍꯧꯗ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯋꯥ ꯍꯦꯟꯖꯤꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯒꯁꯨ ꯅꯨꯡꯁꯤꯖꯔꯕꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯅꯪ ꯉꯁꯥꯏꯒꯤꯗꯨ ꯁꯤ ꯍꯥꯏꯔꯝꯃꯒꯗꯤ ꯍꯦꯟꯅ ꯐꯒꯗꯕꯅꯦ ꯍꯦꯟꯅ ꯐꯖꯒꯗꯕꯅꯦ ꯍꯥꯏꯕꯅꯆꯤꯡꯕ ꯁꯖꯦꯁꯟ ꯐꯤꯗꯕꯦꯛ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯛꯎ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯦ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯉꯁꯤꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯆꯍꯤ ꯂꯣꯏꯒꯗꯧꯔꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ ꯑꯃ ꯆꯍꯤ ꯃꯊꯪ ꯆꯍꯤ ꯂꯥꯛꯀꯗꯧꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯅ ꯗꯤꯁꯦꯝꯕꯔꯒꯤꯅ ꯅ꯭ꯌꯨ ꯃꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯗ ꯁꯤꯒꯤ ꯆꯍꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯕ ꯁꯤꯒꯤ ꯃꯇꯝꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯑꯣꯏꯅ ꯊꯝꯖꯕ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯡ 9:45 ꯑꯩꯒꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝ ꯊꯝꯖꯅꯕ ꯍꯣꯠꯅꯖꯒꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯝꯅꯕ ꯍꯣꯠꯅꯖꯒꯅꯤ ꯑꯩ ꯊꯝꯖꯒꯅꯤꯗꯤ ꯑꯩ ꯍꯥꯏꯖꯔꯣꯏꯒꯦ ꯃꯔꯝꯗꯤ ꯁꯝꯇꯥꯏꯝꯁ ꯑꯩꯒꯤ ꯑꯔꯨꯕ ꯊꯕꯛ ꯂꯥꯛꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩ ꯉꯝꯈꯤꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯣꯜꯃꯣꯁ ꯑꯩꯒꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝ ꯃꯌꯥꯝꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯦ ꯁꯣꯏꯗꯅꯕꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯅꯕꯒꯤ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯃꯐꯝꯁꯤꯃꯛꯇꯗ ꯍꯌꯦꯡꯁꯨ ꯑꯗꯨꯃꯛ ꯃꯌꯥꯝ ꯎꯅꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤꯅ ꯃꯌꯥꯝꯒꯤ ꯁꯍꯌꯣꯒꯀ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯤꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯕꯗ ꯃꯤꯌꯥꯝꯒꯤ ꯊꯧꯗꯥꯡ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯃꯤꯠꯌꯦꯡ ꯇꯥꯕꯤꯈꯤꯕ ꯑꯃꯗꯤ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯈꯤꯕ ꯋꯥꯍꯪ ꯍꯪꯕꯤꯔꯛꯈꯤꯕ ꯑꯃꯗꯤ ꯀꯣꯟꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯛꯀꯗꯕ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯨꯗꯤꯡꯃꯛ ꯚꯤꯌꯨꯋꯔ ꯈꯨꯗꯤꯡꯃꯛ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣꯝꯒꯤ ꯃꯔꯨꯞ ꯀꯥꯃꯦꯁꯣꯔ ꯃꯉꯥꯡꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦ ꯍꯥꯏꯅꯕꯤꯔꯁꯤ